Manipuri Wari Pambi Senena Tabiriba Pumnamakpu Taram Noksari Miyamda Horror Story Ama Kodol Tamjari Wari Sigi Mamingna Akiva Saktam Wari Sibu Ibirakpana Lamabam Puja Taminarasi Akiba Saktam Muthi Haidiba Angangase Mama Lukrabina Yoksavani Mahaki Mapasu Mana Taibang Mirol Tadringaigi Matamadu de Laikidare Angang Oiringaidagi Hauna Awamasak Kangna Haurakpa Angangni Mama Lukrabina Sara Anisuna Sadrabasu Masagi Mahi Masing Tambada Noong Mata Awalapa Amata Laihalakte Muthisu Impanda Lairik Tamnanaba Renta Lainaba Haiduna Lai Yum Sibu Mi Laibro Kana Kana Laige Kaino Miso Amata Kumde Security Su Laitaba Malini Tanjaduda Yumbu Ado Tholai Kari Laire Bungo Muthina Kaka Ai Asida Renta Lainaba Hainarambadune Zumbu Asauna Oh Nang Lao Nahan Barada Laibai Hainarambado Nang Oire Muthina Hoi Kaka Yumbu Aduna Oh Fare Fare Sanga O Ai Nangi Kado Takpiramage Asi Hairaga Yumbu Aduga Muthiga Do Magi Rum Tamna Lai Yumbu Aduna Asumna Amuk Hairai Nang Fazana Layuko Mafam Sida Laiba Mi Kudingmak Nasinanau Dauna Loina Gadabani Muthina Hoi Kaka Fagani Yumbu Aduna Amuk Kupthana Hanglai Hai Nangi Yumgi Midi Udia Lag Tabra Muthina Kaka Ima Sumasangam de Aduna Ai Itonta Adum Laba Yumbuna Ado Noi Babadi Wahido Tabada Muthi Yamna Nungai Taba Sakpam Utuna Mapi Irase Lai Luktaduna Yamna Tamna Hairai Kaka Babadi Laikidaba Yamna Kuire Aina Angang Oyingai de Laikidare Asauna Ihe Kakadi Kangdana Taubani Saunu Koibungo Fare Fare Fazana Layuko Kakado Salage Asi Hairaga Yumbu Adusu Praprap Satki Muthina Kado Hek Sangakpa Matamda Masada Hainadaba Aki Tuzunga Ama Pawi Muthiso Kado Loisili Ngayhaki Tungda Loisinba Loiduna Pamungda Ngahak Amuk Hiptuna Lairi Talak Tuda Magi Ka Thangnana Laiba Tompok Mana Iskul Halakpa Matamaduda Ure Mi Sangnadaba Ka Aduda Thong Hanglambado Asi Ubada Masado Tutsumba Pawi Tompok Tompok na Matomta Khanjai Asidi Kanana Hanglamlibazano Aibu Amukta Sangaga Yenglubana Faroidrane Kisu Kina Yengtadi Yenglage Asi Hairaga Kado Tamna Tompok Makhongado Tapna Thangduna Sanglai Tompok na Kado Sanglakpa Matamaduda Phamungda Mi Ama Hiptuna Laiba Ubada Tompok ti Akiba Pakhatpa Henmanduna Tingkhatana Laurai Tumduna Lairamba Muthisu Konjelado Tabada Khangboy Kariboy Phamungdagi Longna Fuklauna Hogalai Ngaihakti Anido Munna Yengnaduna Lai Aduga Amuk Anido Kanna Nolai Muthina Asumna Hairai Kaino Bai Ngaura Nangbo Mihunga Loina Senkhat Kare Nangko Sini He Tompok Amadi Muthi Mabani se Yamna Sanajaba Marupni Mabani ni Kapunna Lainanaba Hainabani Adubu Muthina Khara Thengna Lakpa Maramna Tompokti Atopa Roommate Amaga Punna Laiminakibani Tompokna Hairai Bai Nang Sauranu Ai Atopa Roommate Amaga Laire Aina Ngarang Lao Hairaga Nangdi Laksu Lakte Muthina Is Bitka de he Aina Fazana Haikraga Tompokna Sibu Aina Ra Mi Yumbu Kakana Silaklaga Muthina Yare Kaisukai Debo Aigiso Hayangama Lakcharani Kangnaba Tompokna Haujikti Session Hauraklabanina Mi Anauba Yamna Sanglakini Yare se Kanade Aikoi Kadangasidi Sakto Punna Saru Rase Muthina
ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤ ꯑꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯏꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯑꯃꯗꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯈꯣꯏꯁꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯅꯪꯕꯨ ꯅꯊꯟꯅꯇ ꯇꯨꯝꯕ ꯀꯤꯒꯗ꯭ꯔꯣ? ꯃꯨꯊꯤꯅ ꯅꯣꯛꯑꯒ, ꯆꯠꯊꯣꯛꯑꯗ ꯅꯥꯞ ꯆꯥꯗꯕ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯀꯤꯒꯗ꯭ꯔꯣ ꯀꯥꯏꯅ꯫ ꯇꯣꯝꯄꯣꯛꯅ ꯐꯥꯒꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯚꯥꯏ ꯅꯪꯒꯤ ꯀꯥꯁꯦ ꯈꯔ ꯍꯥꯏꯅꯕꯅꯦꯀꯣ, ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯣ꯫ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯃꯨꯊꯤꯗꯣ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯅ ꯍꯥꯏꯔꯛꯏ, ꯑꯁ ꯅꯪꯁꯨ ꯇꯜꯂꯦꯍꯦ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯇꯣꯝꯄꯣꯛꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯁꯦꯡꯕꯁꯨꯅꯤ ꯃꯃꯥꯡꯗ ꯀꯥ ꯑꯁꯤꯗ ꯂꯩꯕ ꯃꯤ 2-3ꯃꯨꯛꯇꯤ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯪꯂꯥꯛꯅꯔꯤꯅꯦꯁꯨ ꯍꯥꯏ, ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯒ ꯁꯤꯔꯤꯅꯦꯁꯨ ꯍꯥꯏ, ꯃꯌꯥꯝꯅ ꯈꯟꯅꯕꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯚꯥꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯤꯅ ꯌꯥꯝꯅ ꯉꯥꯡꯅꯩꯀꯣ, ꯑꯩꯗꯤ ꯅꯣꯡꯃꯇ ꯊꯦꯡꯅꯗ꯭ꯔꯤ, ꯑꯗꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯀꯥ ꯑꯁꯤꯗ ꯃꯤ ꯈꯔ ꯂꯩꯈꯤꯗꯕ ꯌꯥꯎꯏ ꯍꯥꯏꯌꯦ, ꯑꯩꯁꯨ ꯈꯪꯗꯦ, ꯃꯤꯅ ꯍꯥꯏꯅꯕꯅꯦ, ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯣ꯫ ꯃꯨꯊꯤꯅ, ꯑꯆꯨꯝꯕꯔꯣ ꯅꯪ ꯍꯥꯏꯁꯤꯕꯣ? ꯑꯗꯣ ꯅꯪꯗꯤ ꯅꯣꯡꯃꯇ ꯊꯦꯡꯅꯗ꯭ꯔꯣ? ꯇꯣꯝꯄꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯨꯊꯤ ꯀꯟꯅ ꯅꯣꯛꯊꯣꯛꯂꯛꯏ, ꯆꯠꯊꯣꯛꯀꯣ ꯑꯥꯗ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯅꯪꯅ ꯆꯨꯝꯃꯤꯁꯨ ꯂꯥꯜꯂꯤꯁꯨ ꯈꯪꯗ, ꯄꯦꯜꯂꯤꯍꯦ ꯑꯩꯗꯤ꯫ ꯅꯪꯒꯤꯁꯦ ꯑꯩ ꯍꯥꯔꯠ ꯈꯔ ꯁꯣꯜꯂꯦ ꯍꯥꯏꯕꯗꯨꯗ ꯑꯩꯉꯣꯟꯗ ꯀꯤꯍꯟꯗꯣꯏ ꯇꯧꯔꯤꯗꯣ, ꯑꯩꯁꯨ ꯈꯪꯉꯦꯕꯣ, ꯁꯨꯡꯀꯤ ꯀꯤꯕꯤꯔꯣꯏ ꯈꯪꯉꯕ? ꯇꯣꯝꯄꯣꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯁꯦ, ꯑꯗꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯤ ꯚꯨꯠ ꯃꯋꯥ ꯑꯃꯠꯇ ꯂꯧꯗꯦ꯫ ꯃꯨꯊꯤꯅ, ꯑꯗꯨꯅꯤ, ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣ, ꯊꯣꯛꯂꯛꯇ ꯊꯣꯛꯂꯛꯁꯅꯨ, ꯃꯉꯛ ꯀꯥꯗꯣ ꯊꯨꯗꯦꯛꯀꯦ꯫ ꯇꯣꯝꯄꯣꯛꯅ, ꯃꯇꯝ ꯑꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯅꯪꯁꯨ ꯇꯨꯝꯅꯅꯕ ꯇꯧꯔꯣ, ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ, ꯑꯗꯣ ꯅꯪ ꯀꯤꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯀꯣ꯫ ꯉꯁꯤꯗꯤ ꯃꯨꯊꯤꯗꯣ ꯈꯔꯗꯤ ꯀꯤꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯤ ꯍꯥꯏꯔꯨꯕꯗꯤ ꯅꯨꯄꯥ ꯊꯣꯛꯇꯦ, ꯄꯥꯡꯗꯦ ꯍꯥꯏꯔꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁ ꯀꯤꯕ ꯀꯥꯏꯅ, ꯌꯥꯔꯦꯁꯦ ꯅꯪꯁꯨ ꯇꯨꯝꯖꯔꯨꯔꯣ, ꯑꯩꯒꯤ ꯀꯔꯤꯃꯇ ꯋꯥꯕꯤꯒꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯩꯗꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯠꯈꯔꯦ꯫ ꯃꯨꯊꯤꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯒꯦ ꯇꯧꯕꯒ ꯇꯣꯝꯄꯣꯛꯇꯣ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯒ, ꯑꯗꯣ ꯚꯥꯏ ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯇꯨꯝꯃꯨ, ꯒꯨꯗ ꯅꯥꯏꯠ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯨꯊꯤꯁꯨ ꯊꯣꯡꯁꯨ ꯐꯖꯅ ꯂꯣꯟꯁꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯅ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯄꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯨꯊꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯅ ꯄꯥꯅ ꯇꯦꯕꯜꯗ ꯇꯨꯝꯊꯈꯤ꯫ ꯄꯨꯡꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30 ꯈꯔ ꯍꯦꯜꯂꯝꯂꯦ꯫ ꯇꯥꯂꯛꯇꯨꯗ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯨꯊꯤꯗꯤ ꯀꯟꯅ ꯇꯨꯝꯊꯈꯤꯕꯅ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯃꯇꯧꯅꯤ, ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯜꯂꯛꯂꯦ꯫ ꯊꯣꯡꯅꯥꯎ ꯀꯥꯗꯣ ꯃꯇꯣꯝꯇ ꯇꯞꯅ ꯍꯥꯡꯗꯣꯛꯂꯛꯂꯒ ꯑꯃꯨꯛ ꯈꯨꯝꯖꯤꯟ ꯑꯃꯨꯛ ꯍꯥꯡꯗꯣꯛ ꯇꯧꯔꯒ ꯂꯩꯔꯦ꯫ ꯑꯗꯣ ꯃꯌꯥꯝꯗꯣ ꯃꯨꯊꯤꯗꯤ ꯀꯟꯅ ꯇꯨꯝꯊꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯡ ꯑꯗꯣ ꯃꯇꯣꯝꯇ ꯇꯞꯅ ꯍꯥꯡꯗꯣꯛꯂꯛꯏ꯫ ꯃꯗꯣ ꯐꯥꯎꯕ ꯃꯨꯊꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯨꯡꯁꯤꯠꯁꯨ ꯈꯪꯀꯟ ꯀꯜꯂꯛꯏ, ꯑꯗꯨꯒ ꯊꯣꯡꯅꯥꯎꯁꯤꯡꯗꯣ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯕꯗꯨꯗꯒꯤ ꯒꯝ ꯂꯥꯎꯅ ꯃꯈꯣꯟ ꯊꯣꯛꯂꯛꯏ꯫ ꯃꯨꯊꯤꯁꯨ ꯃꯈꯣꯜ ꯑꯗꯣ ꯇꯥꯕꯗ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯏ꯫ ꯃꯨꯊꯤꯁꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯕꯗꯣ ꯎꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯎꯕꯒ ꯃꯨꯊꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯃꯔꯝꯗꯤ ꯃꯥꯅ ꯊꯣꯡ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯂꯣꯜꯂꯒ ꯊꯝꯂꯝꯕꯅꯤꯅ꯫ ꯃꯥꯁꯨ ꯈꯔꯗꯤ ꯀꯤꯔꯦ, ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯒ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯥꯁꯨ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯐꯃꯨꯡꯗ ꯄꯔꯞ ꯀꯥꯈꯠꯂꯤ꯫ ꯃꯨꯊꯤꯅ ꯐꯃꯨꯡꯗ ꯍꯤꯞꯄꯒ, ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯦꯅꯦ, ꯏꯃꯥꯅ ꯐꯅꯦꯛ ꯊꯥꯅꯕ ꯄꯤꯔꯛꯄꯗꯣ ꯊꯥꯍꯧꯗꯔꯦ, ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯕꯦꯛ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯎꯈꯤꯗ꯭ꯔꯅꯦ꯫ ꯃꯨꯊꯤꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯟꯖꯥꯟꯅꯩ, ꯂꯧꯔꯨꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯅꯦ, ꯑꯩꯕꯨ ꯍꯧꯒꯠꯀꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ꯫ ꯃꯨꯊꯤꯗꯤ ꯃꯁꯥꯗꯣ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯩꯁꯨ ꯃꯨꯠꯊꯣꯛꯈ꯭ꯔꯦ꯫ ꯃꯨꯊꯤꯁꯨ ꯇꯦꯕꯜꯗ ꯂꯦꯝ ꯊꯝꯍꯧꯕꯗꯣ ꯂꯧꯅꯅꯕ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯥꯅ ꯇꯞꯅ ꯀꯨꯝꯊꯔꯛꯄ ꯇꯟꯖꯥꯗꯨꯃꯛꯇꯗꯅꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯏ꯫
Muthi mamit mana chap yungna ngaihaktangdi karino haina amambaduda leptuna lay adubu ma sutare khonjelado atai karisu oiramdare thong hangdokpai makhoni haiba ma su khange adubu muthi su kina kina ma su table da laihoba lem adugi manak tamna changsilli muthi di masado akiba kayana loirabani adubu lemado makhutna amambaduda maduna thiri adubu laibak phaba haigadra lem adusu mana thengnare muthido masado khara yangbagum taujai mana lemado thalaga tungda tapna ontholai adubu magi khutta pairamba lemto laimaida takhiba khangaukide ngaihakti masado swai lawi thongdo amukso hangduna leiramba ubaduda muthidi thongdo lonbadusu sangba kire adubu londaba makti yadabanina lemto khungatlaga khongthang kharadi tapna tapna thangba howi tanjaduda huisu yamna kanna khongba kappagi khonjelna nille talaktuda magi kagi thongnauda karigumba amana khotpagi makhonju tai ado mana kina kina sangsillaga thongnaudo hangaga yengi adubu karisu ude khotpasu lepki tawbutabu huidi khongba kappa sunglep lepte tanjadu maktadani magi tungda karigumba sawum khara phaurakpagum tawi muthidi masado thak thak ni mamito usilli aduga wakhalda khalli ngasidi aige aroiba numit oiraba male mamabu amuk thamoida sena thagonnana ningjai ima nasabu mafam asidagi amukta kanbiyo ai hauji kari tawgadabano haiba amata khangdare muthigi milu anido pirangna pik thalabani adubu amuksu yamna tapna mamayado laithoklai tanja adumaktadani yamna akiba phanglaba saktam mama mamit laukhoktuna lairammi mado ubada ma kibana laubudi lairadana marai khatbu phawba thokhidare khutta pairamba lemado laimaida tasinki muthibu akiba phanglaba sawumnaiba saktam maduna namsinduna yamna wana hatpi ki numito adum haukhre nonga laba matungda kana amatana mabu yengbide tumlibani ningnaduna adum lainare matamsu asum hauki school kanaba matamni tompokna kaino mana ngarangda laga thengna hugalisina mayumdadi amuk toiba nonganba nangde adusu mamagi mamangda mana kibai tauri oiramni ai khangini magi se asi khallaga nok nok tuna muthigi ka tamna lai amuk sangsilaga thongado thindna kawi bai tabro pungse ayore thengine nangbo khara tumadi yare kaidorage haima thongse hangdo o haibani nayumda tumba phangdabagi sidala aga lai sang khai tumiro nangi se khangani nama haidoke asi hairaba phawba thongdi sunghang hangdolakte tompokna amuksu phagi taurai o nangi thongse hanglaroi khallene ai thongse kaukhairage khangni asi hairaga thongado makhongna khara kauba howi adu phawba karisu makhol mawa amata tade kona thangdadi tompoksu singnaba amadi phawrai thongado hangmandabadagi atopa roomgi mising amadi yumbu kauduna kaduda purai yumbu aduna hairai hey ibungo nangna ma haudokpadi kayam koire tongpokna khumlai kaka aina hauji wai school chatnanaba kaubane yumbu aduna amuk muthibu kaubu yaba kaure adubu khumlakpadi sungai leite mayam changduna mabu kauba haunaba kaure adubu karisu kanaba amata phangdare mayamdo kanana roi khanduna thongado mayam changduna kaukhaire adubu oiramliba phibam mado ubada mayam pumnamak chensinnare tompokti magi marup adugi phibam mado ubada thamoi kaikhre marup adubu chejetna konsinduna kablai kari matau kaubage bai nangna ngasi oiramliba phibam asibu aina ngarang nangonda aigi kada punna lairase haikhibada nangna yaba kauba laite aduga nangna ngasi aikhoi pumnamak pu thadoktuna chatkhiba yaroye
ꯍꯜꯂꯛꯑꯣ ꯃꯔꯨꯞ ꯃꯌꯥꯝ ꯆꯪꯗꯅ ꯇꯣꯝꯄꯣꯛꯄꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯇꯣꯝꯄꯣꯛꯇ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯃꯁꯥꯗ ꯀꯔꯤ ꯀꯔꯤ ꯂꯩꯅꯥ ꯑꯅꯥꯕ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯅꯪꯗꯤ ꯈꯪꯕ꯭ꯔꯥ? ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯀꯥ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯅꯥꯕ ꯂꯩꯇꯦ, ꯑꯗꯣ ꯃꯥꯅ ꯍꯥꯏꯕꯗ ꯍꯥꯔꯠꯇꯤ ꯈꯔ ꯁꯣꯜꯂꯦ ꯍꯥꯏꯌꯦ꯫ ꯌꯨꯝꯕꯨ ꯑꯗꯨꯅ, ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤꯁꯦ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯔꯦ, ꯑꯗꯨꯒ ꯑꯃꯅ ꯃꯨꯊꯤꯒꯤ ꯃꯃꯥ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯄꯥꯎ ꯄꯤꯔꯦ꯫ ꯃꯨꯊꯤꯒꯤ ꯃꯃꯥꯗꯤ ꯃꯆꯥꯒꯤ ꯄꯥꯎ ꯑꯗꯣ ꯇꯥꯕꯗ ꯊꯃꯣꯏꯗ ꯕ꯭ꯔꯖ ꯇꯥꯈꯤꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯃꯃꯥꯗꯣ ꯃꯨꯊꯤꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯛꯏ, ꯑꯗꯨꯕꯨ ꯃꯨꯊꯤꯒꯤ ꯃꯃꯥꯗꯨꯗꯤ ꯃꯨꯊꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯂꯩꯃꯥꯏꯗ ꯂꯦꯛꯊꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯁꯤꯡ ꯊꯥꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯨꯊꯤꯒꯤ ꯃꯃꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯃꯥ ꯑꯗꯨꯗ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯃꯨꯊꯤꯁꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯣ, ꯃꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯃꯤꯠ ꯄꯥꯡꯉꯣ ꯌꯥꯗꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯀꯧꯗꯨꯅ ꯀꯞꯄꯤ꯫ ꯃꯨꯊꯤꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯈꯠꯄꯤꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯨꯊꯤꯅ ꯁꯤꯈꯤꯕ ꯃꯤꯁꯤ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯔꯠ ꯑꯦꯇꯦꯛꯅꯤ ꯍꯥꯏꯅ ꯂꯩꯅꯔꯦ꯫ ꯃꯇꯝꯁꯨ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯀꯥ ꯑꯗꯨꯗ ꯑꯅꯧꯕ ꯃꯤ ꯑꯃꯁꯨ ꯂꯩꯅꯅꯕ ꯂꯥꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯥ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯑꯇꯣꯞꯄ ꯀꯥꯒꯤ ꯃꯤꯁꯤꯡꯅꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯃꯔꯝꯗꯤ ꯁꯤꯈꯤꯕ ꯃꯤꯁꯤꯡꯗꯣ ꯃꯪꯂꯥꯛꯅꯔꯒ ꯁꯤꯕꯅꯤ, ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯒ ꯁꯤꯕꯅꯤ ꯍꯥꯏꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯑꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯏꯅ ꯈꯟꯖꯤꯟꯅꯔꯨꯗꯕꯅꯤ꯫ ꯃꯇꯝꯁꯨ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯑꯕ ꯀꯥꯟꯗ ꯅꯨꯄꯥ ꯑꯗꯣ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯅ ꯆꯥꯊꯣꯛ ꯈꯣꯠꯇꯣꯛꯑꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤ꯫ ꯗꯥ, ꯀꯨꯏꯔꯦ ꯅꯪꯒ ꯎꯅꯗꯕ, ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯃꯨꯛꯇ ꯎꯅꯁꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ, ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯤꯅꯦ, ꯑꯩꯅ ꯈꯔ ꯁꯪꯗꯕꯅꯦ, ꯅꯪꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ, ꯍꯌꯦꯡꯗꯤ ꯆꯞ ꯆꯥꯔꯦ, ꯁꯟꯗꯦꯁꯨ ꯑꯣꯏꯔꯤꯉꯩ ꯁꯤꯗ ꯑꯃꯨꯛꯇꯪ ꯎꯅꯁꯦ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯍꯣꯏ, ꯑꯗꯣ ꯑꯩ ꯊꯝꯃꯒꯦ, ꯅꯪꯁꯨ ꯇꯨꯝꯃꯣ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣ, ꯊꯝꯃꯣ, ꯒꯨꯗ ꯅꯥꯏꯠ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯇꯨꯝꯕ ꯊꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯕ ꯌꯥꯃꯟꯗꯕꯗꯒꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯨꯊꯣꯛꯇꯨꯅ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯄꯨꯡꯁꯨ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯃꯥꯅ ꯄꯨꯡ ꯑꯗꯣ ꯌꯦꯡꯂꯨꯏ꯫ ꯁꯤꯗꯤ ꯄꯨꯡ 12 ꯍꯦꯜꯂꯦꯅꯦ ꯇꯧꯔꯤꯁꯦ, ꯑꯁꯤꯒꯤ ꯒꯦꯝ ꯔꯥꯎꯟꯁꯤꯃꯗꯪ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯅꯅꯕ ꯇꯧꯔꯒꯦ꯫ ꯅꯨꯄꯥꯗꯣ ꯒꯦꯝ ꯑꯗꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯒꯦꯝ ꯑꯗꯣ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯩꯁꯨ ꯃꯨꯠꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯗꯦ, ꯑꯀꯤꯕ ꯀꯩꯗꯧꯕ ꯑꯃꯠꯇ ꯂꯩꯇꯦ, ꯃꯥꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯇꯥꯂꯛꯇꯨꯗ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯅꯨꯡꯁꯤꯠꯇꯨꯁꯨ ꯁꯨꯝ ꯀꯟꯈꯠꯂꯛꯏ꯫ ꯊꯣꯡꯅꯥꯎꯒꯗꯣ ꯒꯝ ꯒꯝ ꯂꯥꯎꯅ ꯃꯈꯣꯟ ꯊꯣꯛꯈꯩ ꯌꯩꯔꯛꯏ꯫ ꯑꯗꯨ ꯐꯥꯎꯕ ꯅꯨꯄꯥꯗꯣ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯇꯞꯅ ꯍꯥꯡꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯟ ꯈꯔ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯅꯨꯄꯥꯗꯣ ꯒꯦꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯒ ꯇꯥꯁꯤꯜꯂꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯨꯕꯣ? ꯑꯃꯨꯛꯁꯨ ꯂꯦꯞꯈ꯭ꯔꯦꯅꯦ꯫ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯅ ꯊꯑꯣꯏꯅ ꯇꯥꯁꯤꯟꯕ ꯃꯇꯝꯗ ꯑꯃꯨꯛ ꯆꯞ ꯂꯦꯞꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯒꯦꯝ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯅꯅꯕ ꯇꯧꯔꯦ꯫ ꯇꯥꯂꯛꯇꯨꯗ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯀꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯨꯄꯥꯗꯣ ꯃꯈꯣꯜ ꯑꯗꯣ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯃꯤꯠ ꯃꯅꯥꯗꯣ ꯆꯞ ꯌꯨꯡꯏ, ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯕꯨ ꯌꯦꯡꯁꯤꯔꯅꯦ? ꯌꯦꯡꯕꯅ ꯆꯨꯝꯒꯅꯤ꯫ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯣ ꯀꯥꯞꯄꯒ ꯐꯃꯨꯡꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ, ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯒ ꯂꯩꯔꯝꯕ ꯎꯕꯗ
नुपादुसु थोंग लोन्सिनबा चटकेना तौबा मतम अदुमक्तदनी मागी कांखा मखादा करिगुंबा सानी मीनी खंगदबा अमना खोटपै खोंजेन खरा तारई नुपादुदी मसादो कीबनदी पिक थलकले अदुबु कांखा मखादा माना पाक्थरगा कई लेगे हाइना फोनगी लाइटो कापगा येंगी अदुबु अंगकपगी मतौनी अंगांग मचा अमखक हौदोंग असीबा अमा चारगा लेरंबा उरे नुपादो खंगप्रेट खंगी मखुत्ता पाइरंबा फोन अदो लैमाइदा ताखिबा खंगौदे नुपादो मागी मसादो कीबना लोइरे फोन अदो माना अमुक खुनगल्ली अदुगा लाइटो अमुक कापसिंदुना अमुक हन्ना येंगी अदुबु करिसु लेरमदरे तालक्तुदा कागी थोंग अदो मतोमता अमुक हांगदोक अमुक हांगजिन तौबगी मखोनसु गम गम यैसिलाई हंदक्ति नुपादो अकीबा हेंजिलक्पना प्रप प्रप चंगसिलगा थोंग अदो लोनसिली अदुगा मतोमता खंजै कइनो ngasi aina tawriba uriba mayam asibo aibu mangla taibangla tawriba matawsibo nupado masana masabu gyan tadare tanja ado maktadani thongda kok kok thilai nupaduna laurai kanano thong thilibadubo nupa aduna kanna laubudagi amuk sap lepki taramba khonjelado nupado pakhatpa khara fare sor sangna hondorai ngaihaki tungda thong ado amuksu thinba horai nupaduna amuksu laurai adubu handakti mana laurgana hena kanna thinba hengalae upai laitana nupado kanna laurai magi ka thangnaba singado tananaba haiduna adubu upai laitare mana kanna lauriba makhai thongdusu kanna kanna thingalakpa hengalai tanja adumaktadani kanagumba mi amana khangna khangna yamna haraubagi mawongda nokpagi khonjen tarai nupado upai laitana phamung tamna sensilli talaktuda magi phamung mamangda hek yorokpa adoida nupa adugi makhong ado kanagumba amana tap pharai nupa aduna masado kiba henmanduna humang anapi kangabani mangakto yamna tapna tapna phone gi light to kapaga yengtharai नुपादो मागी खुत्ता पाइरंबा फोलदो लैमाइदा खंगता ताखी यामना अकीबा सक्तम ममा लेरमी नुपा अदुना कयामा हाइजै अइता कन्बियो अइगी करी इरा लैबगी दमक्ता असुमना तौरिबनो माना हाइजबा कयादो अमता ताबीदे नुपा अदुना कपसबा हाइजबा कयादो उरगा लेरमलिबा अकीबा सक्तम अदुना हेन हेन हराउजना खाना खाना नोई ngaihaktangi nupa adubu laknaraba matungda nupa adubu yamna tamthina namsinduna hatokpi khi numitusu adumna adum haukhre nongalaga mi mayamna nupa do haugalakte haina yengui masu siduna leiba thengnarore handakti mayamado kharadi singnaba akiba phaunarakle numit kharani gi tungda atopa kada leiba तोंबी कौब नुपा अमा खकना अकल अरिंग सिंगदना माना मागी मरुप खरदा वारी तौरमी मरुप नोई सु खंगबा नत्रो हंदक अखोइगा का थंगनना लैबा का असिदा लैबा मी खुदिंगमक मिसी सादना सीबा थेंगनर इसे तोंबीगी मरुप अमना अमु हाइरई होइने अइसु मसिबो लाइटिन गी मरम ओइगदरा खल्लेने तोंबीना नोअगा हाइरई नोई सिबा काइदगी हौजिक मतमदबु काइदगी बुट लाइनो असुक चौखलबा कंप्यूटर की जुग असिदा मागी मरुप अमना अमुक तोंबीगी मतेंग पांगसिलाई अदुनी खर कीगनबा मिथिबोंग मितंबाल खरना पंहाइदा हाइरगा कीदना सु तौनरिये नुपा अमना खर कीना यामना सीरियस ओइना हाइरई भाई नोइना अदुम हाइना लाइटिनबु खेतोकपदो तौनु नोइसु खंगिदुनी कासे मी लैबा यादे हाइबा नोइसु खंगबा नत्रो तोंबीना मागी मरुप अदुबु करेमनना थीना सैरगा हाइरई हाय नोइगो मसिनी थोना थोना सिगल्लिबसे नुपानबो अदुम पांगदबा आई तौगे यंगो होरेंदी का असिदै तोमता लैबीगे मागी मरुप अमना हाइरई भाई तोंबी आइगा पुन्ना लैसे मिकी थी मयाम असिगी ममांगदा माइथीबा पीसे वाहिदो ताबदा तोंबी मागी मरुप अदुबु सैरई करी
ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯃꯤꯀꯤꯊꯤ ꯑꯣꯏꯅ ꯎꯕꯒꯤ ꯃꯑꯣꯡꯗ ꯏꯕꯣ ꯑꯩ ꯏꯇꯣꯝꯇ ꯑꯗꯨꯝ ꯂꯩꯒꯦ ꯌꯦꯡꯉꯣ ꯕꯨꯠ ꯑꯣꯏꯔꯦ ꯂꯥꯏꯕꯨ ꯑꯣꯏꯔꯦ ꯐꯥꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯏ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯠꯇꯦꯅꯦ ꯇꯣꯝꯕꯤ ꯀꯥꯁꯤꯗꯤ ꯀꯀꯥꯅ ꯃꯤ ꯆꯪꯗꯅꯅꯕ ꯆꯦꯠꯁꯤꯟꯅ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯦ ꯁꯤꯗꯕꯨ ꯀꯝꯗꯧꯅ ꯆꯪꯗꯣꯏꯅꯣ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯏ ꯑꯄꯪ ꯑꯁꯤꯒꯤ ꯀꯔꯤꯒꯤ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯕꯤꯌꯣ ꯍꯥꯏꯗꯦ ꯁꯣꯗꯤ ꯑꯩꯉꯣꯟꯗ ꯆꯥꯅꯕ ꯌꯥꯝꯅ ꯂꯩ ꯑꯁ ꯌꯥꯔꯤꯁꯦ ꯋꯥꯊꯤ ꯉꯥꯡꯅꯗꯅ ꯂꯩꯔꯒꯨꯝꯁꯤ ꯅꯪꯒꯤ ꯇꯧꯒꯗꯕ ꯇꯧꯅꯔꯨꯔꯣ ꯆꯠꯂꯣ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯗꯨꯅ ꯂꯩꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯣꯝꯕꯤ ꯈꯣꯏ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡꯗ ꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯑꯩ ꯆꯠꯂꯒꯦ ꯅꯣꯏꯁꯨ ꯀꯥꯒꯁꯦ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯗꯨꯅ ꯇꯨꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯇꯣꯝꯕꯤ ꯑꯗꯣ ꯀꯥꯗꯣ ꯇꯝꯅ ꯂꯥꯛꯏ ꯃꯥꯅ ꯀꯥꯗꯣ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯃꯅꯨꯡꯗ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯈꯜꯂꯤ ꯀꯩꯅꯣ ꯁꯤꯗꯕꯨ ꯀꯅꯥꯅ ꯆꯪꯕ ꯉꯝꯗꯣꯏꯅꯣ ꯃꯤꯔꯥꯡꯒꯤ ꯃꯤꯔꯥꯡ ꯉꯥꯛꯇ ꯑꯩ ꯀꯥ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯒꯥꯁꯤꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯄꯅ ꯆꯨꯝꯒꯅꯤ ꯇꯣꯝꯕꯤꯅ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯄꯨꯝꯅꯃꯛ ꯁꯤꯟ ꯊꯨꯡꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯐꯃꯨꯡꯗꯒ ꯇꯨꯝꯗꯕ ꯃꯈꯩ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯃꯒ ꯃꯥꯗꯤ ꯉꯁꯤ ꯑꯍꯤꯡꯁꯦ ꯇꯨꯝꯃꯔꯣꯏ ꯈꯟꯅ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯃꯒ ꯍꯦꯗꯐꯣꯟ ꯃꯔꯤꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯊꯤꯟꯖꯤꯜꯂꯒ ꯐꯣꯟꯗ ꯃꯨꯚꯤ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯄꯨꯡꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯄꯨꯡ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ ꯄꯨꯡꯗꯤ 12 ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯀꯥ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯇꯣꯝꯕꯤ ꯃꯇꯣꯝꯇ ꯋꯥꯖꯥꯎ ꯉꯥꯡꯖꯩ ꯍꯥ ꯑꯩꯅ ꯂꯩꯕꯗꯕꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯒꯦꯅꯦ ꯑꯁꯤ ꯍꯥꯏꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯀꯣꯛ ꯊꯤꯜꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗ ꯇꯣꯝꯕꯤꯅ ꯍꯦꯗꯐꯣꯟ ꯃꯔꯤ ꯑꯗꯣ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯊꯣꯡꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯇꯤ ꯇꯣꯝꯕꯤꯅ ꯇꯥꯕꯗ ꯊꯣꯡ ꯊꯤꯜꯂꯤꯕꯗꯣ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯃꯥꯁꯨ ꯋꯥꯈꯜꯅ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯦꯗꯐꯣꯟ ꯑꯗꯣ ꯑꯃꯨꯛ ꯅꯥꯀꯣꯡꯗ ꯍꯥꯞꯀꯦ ꯇꯧꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯃꯛꯇꯗꯅꯤ ꯊꯣꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯪꯊꯤꯟ ꯊꯤꯜꯂꯛꯏ ꯇꯣꯝꯕꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥꯗꯣ ꯈꯔ ꯑꯀꯤꯕ ꯐꯥꯎꯔꯛꯂꯦ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯀꯅꯥꯅꯣ ꯍꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯇꯣꯝꯕꯤꯗꯤ ꯑꯁꯨꯝ ꯀꯤꯈꯠꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯀꯥꯎꯔꯛꯄꯒꯨꯝ ꯌꯥꯝꯅ ꯍꯧꯕ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯏ ꯍꯟꯗꯛꯇꯤ ꯇꯣꯝꯕꯤ ꯃꯁꯥꯗꯣ ꯀꯤꯕꯅ ꯍꯨꯃꯥꯡ ꯀꯥꯡꯂꯛꯏ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯛꯏ ꯇꯥꯇꯣꯝꯕꯤ ꯇꯥꯕ꯭ꯔꯣ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯑꯣ ꯇꯣꯝꯕꯤꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯀꯤꯕ ꯍꯦꯟꯃꯟꯗꯨꯅ ꯂꯥꯎꯔꯛꯏ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕ ꯅꯪ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯥꯇꯣꯝꯕꯤ ꯑꯩꯅꯦ ꯑꯩ ꯇꯣꯝꯕꯤꯅ ꯑꯩ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ ꯅꯪ ꯑꯩ ꯐꯥꯎ ꯈꯪꯗ꯭ꯔꯕ ꯍꯥ ꯇꯣꯝꯕꯤꯗꯤ ꯀꯤꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯃꯦꯂꯣꯗꯤꯅꯦ ꯅꯪꯒꯤ ꯃꯦꯂꯣꯗꯤ ꯈꯪꯗ꯭ꯔꯕꯔꯣ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯇꯣꯝꯕꯤ ꯃꯁꯥꯗꯣ ꯀꯣꯛꯇꯩꯅ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯔꯝꯗꯤ ꯃꯦꯂꯣꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯍꯥꯏꯕꯁꯦ ꯇꯣꯝꯕꯤꯗꯤ ꯆꯃꯝꯅꯔꯦ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯅꯪ ꯑꯩꯒꯤ ꯃꯦꯂꯣꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯃꯦꯂꯣꯗꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ ꯃꯥꯅꯦ ꯑꯩ ꯅꯪꯒꯤ ꯑꯗꯨꯉꯩꯒꯤ ꯃꯦꯂꯣꯗꯤꯗꯨꯅꯦ ꯇꯣꯝꯕꯤꯅ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯃꯦꯂꯣꯗꯤ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯛꯑꯣ ꯏꯕꯥꯅꯤꯒꯤ ꯑꯔꯣꯠꯄ ꯋꯥꯔꯤꯁꯤꯡꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯇꯣꯝꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯤꯕꯁꯦ ꯅꯪ ꯑꯩ ꯑꯔꯣꯠꯄ ꯃꯔꯤ ꯀꯌꯥ ꯊꯝꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯁꯤꯗ ꯅꯠꯇꯅ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯐꯥꯎꯕ ꯅꯪꯅ ꯌꯥꯗꯕꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯇꯣꯝꯕꯤꯗꯤ ꯑꯁꯦꯡꯕ ꯃꯥꯒꯤ ꯃꯦꯂꯣꯗꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯕ ꯆꯪꯒꯦ ꯇꯧꯏ
तालक्तुदा नुपी अदुना वा nganगakpada नुपागी खोंजेन मा nganglakpa ado ताबद तोंबी थोंग अदो हांगे तौरंबदगी चप लेपी तोंबी सु असेंगबा खंगदोअगे खन्ना थोंग अदो हांगगा येंगतदी येंगलगे खंदुना थोंग अदो फट हांगलई अदुबु कनासु लेरमदरे तोंबीदी कीबा सुमसुम हेंगलई माना का अदुगी अकोइबदा कना कना चटखी लाके हाइदुना येंगी तंजादो मक्तदनी मयदो मुथोखी तोंबीदी कीबोई करीबोई फोन गे फ्लैश लाइट तो थानगे तौरिंगै तालक्तुदा नाकंदगी नुपा अमा कबलई इमा इमा आई सिरे बाई तोंबी आई सिदा लैरे नंग अमुक्ता लाओ हाइना कबलई तोंबीसु अदु हेक ताबगा चेंसिनदुना येंगी लाइट तो कापतुना अदुदगी नुपादो अतै कनासु ओइरमदरे मागी मरुप ओइरमे तोंबीदी मागी मरुप अदो ओइरमबदुदा खरगी मखैदी मसादो यांगबगुम तौई मागी मरुप अदुबो मनादो पाइरगा चिंथोलई तोंबीना मागी मरुप अदुदा हाइरई अंगाउबा नंग ओइरे ngसाइदगी आइंगोंदा सानरीसे हा मागी मरुप अदुदी मसादो अकीबा पाखतपा कया अमा तौरगा हाइरई भाई हौजिक अई वादो लोइबा नंगहौदे तोंबीना मागी मरुप अदुदा थीना चैरई यारे अई तानिंगदे नंगी ओइदबा पादबा मयामदो अईबु किहंदना नंग सोइरोइसे मरुप अदुना सीरियस ओइना हाइरई भाई असेंगबनी अइना मेलोडी सारगा लंगनरिङै तंजा अदुदा तुंगलोमदगी करिगुंबा साउम अमखक फाउरए अदुदगी अइना नुपा मखोन मालईदो तोंबी मागी मरुप अदुदा खरा कुपथाना हंगलई नतीने भाई नंगना हाइरिबसु अचुम्बरो मरुप अदुना हाइरई माने अदुदा अइना येंथोउबदा कनासु लेरमदरे अदुगा नंगना थोंग हांगदोलकपदुदा अइसे सिदा लोटपगी चेंसिलकले तंजादुदा मैसु मुथोखिबा अदवाइदा कनानोमना अइगी नांगलदा नालए बाई तोंबीना मागी मरुपकी वहायदो ताबदा कन्न कन्न नोकथोलई यारेबो यामना पक्त्रे अदवाइदा लेफौरो अदो ngasiदी अखोय अनि पुन्ना लैमिनरसे असि हाइनरगा तोंबीगा मागी मरुप अदुगा पुन्ना नुमितो लैमिनरसे हाइना संगकले नुमितो अंगकपगी थौदोक हाइबदुनी तोंबीगा मागी मरुप अदुगा पुन्ना संगअगा थोंगदो सेना लोनसिनदुना का अदुगी मयाई योरकपा अदवाइदनी कागी थोंगदो मतोमता अमुक खंगांग हांगदोकचरई मरुप अनीदुसु खंगबोय कैबोय फोन की लाइट तो कापगा येंथोउई अदुबु लैरमलिबा अकीबा सक्तम अदुबु उबदा अनियदो लाउबसु नंगदा चेनबसु ngamदा तोंबी अमदी मागी मरुप अदुगा पुन्ना नुमित अदुदा अरोइबा ओइखी नुमितुमसु असुमना अदुम हौख्रे नोंगालबा मतुंगदा अतोपा कागी मीसिंगना तोंबी अमदी मागी मरुप अदुगा का अदुदा संखी हाइबदो कनामता खंगलमदे खंगलिबा हाइबबु मागी का पुन्ना लैमिनबा मागी मरुप अमखक्तनी खंगबा मासु कया थौसारुदे तुम्बसु यामना थेंगना हौगतली नुमितो पुंगसु अदुम हौखी तोंबीगा का पुन्ना लैमिनबा मरुप अदुना हौगलक्पा मतमदा तोंबी खोई लैरमदबा उबदा मासु ngayakti ग्यान तादे मिंगोंदा कोयहंग हंगी आ मरुप तोंबी खोई उब्रो मागी मरुप अतोपसिंगदुना उदे हाइरकपदगी अमदा अमुक हंगी उदे उदे ngakta हाइरई थीबा याबा थीरे अदुबु फंगबदी लैते युम्बु अदुना नुपा अदुदा हंगलई ngaikho ngaikho ibungo नंगी मरुप तोंबी खोई काई काईदा चटकनीदी हाइरमबगे नंगोंदा वाहिदो ताबदा तोंबीगी मरुप अदो ngarang मखोइना सानखिबा वारी अदो नहौनना खंगनिंग निंगसिंगलई माना अमुक युम्बु अदुदा हाई ओ आई खंगे खंगे मोई सोइदना मी संगनदबा का अदुदा लैरमगनी मयामदो का अदो थोंग हांगदोक्तुना येंगुबदा तोंबी अमदी मागी मरुप अदो पुन्ना सीदुना लैरमबा थेंगनरे मयामना कादो मी लैबा याद्रे हाइबा मयक सेंगना खंगनरकले युम्बु अदुना खनबा याबा मखै खनरबा मतुंगदा का अदुबु माइबा अमबु कौदुना येंगहननबा तौरे
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯥꯏꯕ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯏꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯍꯨꯝ ꯑꯃꯅ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯐꯨꯖꯤꯜꯂꯛꯑꯒ ꯃꯥꯏꯕ ꯑꯗꯣ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯂꯛꯏ꯫ ꯑꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯌꯨꯝꯕꯨ ꯑꯗꯣ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯏ꯫ ꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯃꯅ ꯃꯥꯅ ꯂꯦꯡꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯃꯅꯤꯡ ꯇꯝꯅ ꯂꯩꯔꯤ." ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ, "ꯑꯦ, ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯅꯦ ꯑꯣꯖꯥ ꯃꯥꯏꯕ?" ꯃꯥꯏꯕ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯃꯤꯑꯣꯏꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏ ꯊꯥꯖꯗꯕꯁꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯃꯗꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯇꯧꯅꯤꯡꯕ ꯄꯥꯡꯊꯣꯛꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯕ ꯉꯝꯂꯤꯕꯅꯤ." ꯃꯥꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯕꯨ ꯑꯗꯣ ꯈꯔ ꯃꯈꯩꯗꯤ ꯊꯥꯖꯅ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ ꯃꯥꯏꯕ, ꯊꯋꯥꯏ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯝꯗꯧꯅ ꯇꯥꯟꯊꯣꯛꯀꯗꯕꯅꯣ ꯃꯗꯨ ꯇꯥꯛꯄꯤꯌꯨ." ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏ. ꯊꯋꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯧꯔꯒ ꯂꯥꯛꯀꯗꯕ ꯅꯠꯇꯦ." ꯌꯨꯝꯕꯨ ꯑꯗꯨꯅ, "ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ?" ꯃꯥꯏꯕꯅ ꯍꯥꯏꯔꯛꯏ, "ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯄꯨꯖꯥ ꯑꯃ ꯇꯧꯁꯤ. ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯊꯦꯡꯂꯕ ꯃꯇꯝꯗ ꯇꯧꯒꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯅꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯄꯨꯖꯥꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯂꯥꯡꯂꯕ ꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯊꯦꯡꯂꯛꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯤ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯄꯨꯡ 12:30 ꯇꯥꯔꯕ ꯐꯥꯎꯕ ꯀꯔꯤꯁꯨ ꯃꯅꯥ ꯃꯅꯤꯟ ꯑꯃꯠꯇ ꯊꯣꯔꯛꯇꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯑꯁꯨꯛ ꯊꯦꯡꯉꯕ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕꯗ ꯃꯣꯏꯁꯨ ꯀꯩꯁꯨ ꯇꯧꯔꯛꯑꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯔ ꯈꯔ ꯐꯥꯎꯔꯛꯂꯦ꯫ ꯈꯔ ꯑꯃꯅ ꯇꯨꯝꯅꯤꯡꯕꯒꯤ ꯎꯏꯕꯁꯨ ꯌꯥꯎꯔꯦ꯫ ꯈꯔ ꯑꯃꯅ ꯀꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯕ ꯀꯌꯥ ꯑꯃ ꯇꯧꯅꯔꯤ꯫ ꯑꯉꯛꯄꯅꯤ, ꯅꯨꯃꯤꯠꯇꯨꯒꯤ ꯄꯨꯡ 1 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯅꯨꯡꯁꯤꯠ ꯈꯔꯗꯤ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯃꯌꯥꯝꯅ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯅꯔꯨꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯨꯡꯁꯤꯠꯇꯨꯁꯨ ꯌꯥꯝꯅ ꯀꯟꯈꯠꯂꯛꯏ꯫ ꯑꯁꯤꯗ ꯅꯠꯇꯅ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯃꯇꯣꯝꯇ ꯍꯥꯡꯗꯣꯛꯇꯨꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯁꯥꯐꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯒꯝ ꯒꯝ ꯌꯩꯁꯤꯜꯂꯛꯏ꯫ ꯉꯁꯥꯏꯗꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯈꯟꯅ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯗꯣ ꯍꯟꯗꯛꯇꯤ ꯈꯔꯗꯤ ꯑꯀꯤꯕ ꯐꯥꯎꯅꯔꯛꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯃꯩꯁꯨ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯎꯅ ꯈꯣꯡꯅꯕ, ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯕꯨ ꯂꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯅꯅꯕ ꯀꯌꯥ ꯑꯃ ꯍꯥꯏꯃꯟꯕꯗꯒꯤ ꯃꯌꯥꯝ ꯑꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛꯇꯤ ꯂꯩꯅꯩ꯫ ꯉꯥꯏꯍꯥꯛꯇꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯕ, ꯊꯣꯡꯅꯥꯎꯗ ꯌꯩꯁꯤꯜꯂꯝꯕ ꯀꯌꯥ ꯑꯗꯣ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗꯔꯦ꯫ ꯃꯥꯏꯕꯅ ꯆꯨꯊꯦꯛ ꯃꯔꯤꯗ ꯀꯦꯟꯗꯜ ꯌꯨꯡꯂꯒ ꯂꯥꯏ ꯈꯣꯔꯝꯕ ꯍꯧꯔꯛꯏ꯫ ꯑꯉꯛꯄꯅꯤ, ꯇꯥꯂꯛ ꯑꯗꯨꯗ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯃꯇꯣꯝꯇ ꯇꯞꯅ ꯍꯥꯡꯗꯣꯛꯂꯛꯏ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯀꯤꯕ ꯀꯌꯥ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯒ ꯑꯃꯒ ꯀꯣꯟꯁꯤꯟꯅꯗꯨꯅ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯂꯩꯅꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯏꯔꯣꯟ ꯀꯌా ꯑꯃ ꯁꯣꯜꯂꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯔꯛꯇ꯭ꯔꯦ꯫ ꯃꯥꯏꯕꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯆꯦꯡ ꯃꯔꯨ ꯈꯔ ꯆꯥꯏꯔꯒ ꯂꯣꯜꯂ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯅꯣꯡꯃꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯑꯀꯤꯕ ꯐꯥꯎꯅ ꯀꯌా ꯑꯃ ꯇꯧꯔꯛꯏ꯫ ꯌꯨꯝ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯃꯥꯏꯕ ꯃꯁꯥ ꯐꯥꯎꯕ ꯌꯥꯎꯅ ꯌꯥꯝꯅ ꯀꯤꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯉꯝꯕ ꯁꯛꯇꯤ ꯇꯧꯗꯨꯅ ꯂꯥꯏꯔꯣꯟ ꯀꯌా ꯑꯃ ꯁꯣꯜꯂꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯆꯦꯟꯗ ꯆꯦꯟꯅꯈ꯭ꯔꯦ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯃꯥꯏꯕꯗꯣ ꯃꯥ ꯃꯇꯣꯝꯇ ꯀꯥ ꯑꯗꯨꯗ ꯉꯥꯏꯍꯧꯔꯦ꯫ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯀꯥꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕ ꯇꯨꯡꯗ ꯃꯥꯏꯕ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯨꯟꯅ ꯋꯥ ꯇꯥꯅꯔꯦ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯥꯏꯕꯗꯨꯗ ꯍꯪꯉꯤ, "ꯏꯄꯥ ꯃꯥꯏꯕ,
ꯊꯋꯥꯏ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯥꯟꯊꯣꯛꯄ ꯉꯝꯃꯔꯣꯏꯗꯔꯥ? ꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ, ꯃꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ ꯃꯌꯥꯝ ꯑꯗꯣ ꯃꯥꯏꯕꯒꯤ ꯋꯥꯍꯩ ꯑꯗꯣ ꯇꯥꯕꯗ ꯈꯔ ꯃꯈꯩ ꯋꯥꯈꯟꯗ ꯇꯌꯥꯡ ꯇꯌꯥꯡꯕꯒꯨꯝ ꯈꯜꯂꯤ꯫ ꯃꯌꯥꯝꯅ ꯃꯥꯏꯕ ꯑꯗꯨꯗ ꯃꯔꯝ ꯑꯗꯣ ꯍꯪꯉꯤ꯫ ꯃꯥꯏꯕ ꯑꯗꯨꯅ, ꯀꯥ ꯑꯁꯦ ꯃꯤ ꯀꯅꯥꯁꯨ ꯆꯪꯍꯟꯒꯅꯨ, ꯍꯦꯛ ꯆꯪꯉꯨꯕ ꯃꯤꯗꯨꯁꯨ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯀꯥ ꯑꯁꯦ ꯑꯩꯅ ꯁꯣ ꯂꯣꯜꯂꯒ ꯑꯔꯨꯕ ꯃꯍꯩ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯒ ꯊꯝꯒꯅꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯀꯥ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯕ ꯆꯪꯕ ꯉꯝꯃꯔꯣꯏ ꯁꯤꯗꯩꯗꯤ꯫ ꯃꯥꯏꯕꯅ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯒ ꯀꯥ ꯑꯗꯨꯕꯨ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯦ꯫ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯀꯥ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯔ ꯇꯧꯔꯛꯄ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯀꯥ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯀꯤꯅꯔꯦ꯫ ꯃꯔꯝꯗꯤ ꯀꯥ ꯑꯃꯗꯨꯗ ꯆꯪꯕ ꯉꯝꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗ ꯇꯥꯏꯅꯕ ꯍꯥꯏꯒꯗ꯭ꯔꯥ, ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯌꯥ ꯑꯃꯗꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯊꯤꯟꯕ, ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯟ ꯇꯥꯍꯟꯕ ꯑꯃꯗꯤ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌా ꯇꯥꯍꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯈꯔ ꯑꯃꯗꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯀꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯌꯥꯗ ꯚꯥꯏꯔꯦꯜ ꯆꯠꯄ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯀꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯃꯤ ꯏꯔꯩ ꯂꯩꯇ꯭ꯔꯦ꯫ ꯄꯥꯎ ꯑꯁꯦ ꯗꯤꯜꯂꯤꯗ ꯁꯥꯏꯟꯇꯤꯁ ꯑꯣꯏꯗꯨꯅ ꯂꯩꯕ ꯍꯦꯅꯔꯤ ꯑꯃꯗꯤ ꯖꯣꯅꯤꯅ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯊꯤꯒꯠꯅꯅꯕ ꯍꯥꯏꯅꯗꯨꯅ ꯑꯇꯣꯞꯄ ꯃꯤ ꯀꯌా ꯑꯃꯗꯁꯨ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡꯗꯨꯗꯤ ꯌꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯆꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯅꯅꯕ ꯍꯥꯏꯅꯔꯦ꯫ ꯑꯃꯅ ꯍꯦꯅꯔꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯃꯍꯥꯛ ꯆꯍꯤ 26 ꯃꯨꯛꯇ ꯁꯨꯔꯤꯕ ꯃꯤꯁꯛꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯅ ꯑꯅꯤ ꯈꯛꯇꯅꯤ, ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ꯫ ꯑꯇꯣꯞꯄ ꯑꯃꯅ ꯖꯣꯅꯤꯅ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏ꯫ ꯃꯥꯅ ꯆꯍꯤ 38 ꯃꯨꯛ ꯁꯨꯔꯕ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ꯫ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ 3ꯅꯤ, ꯅꯨꯄꯥ 2, ꯅꯨꯄꯤ ꯑꯃꯈꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯕ ꯇꯨꯡꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯀꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯅꯅꯕ ꯆꯠꯁꯤ ꯍꯥꯏꯅꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯅꯔꯤꯅ ꯖꯣꯅꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯇꯥꯃꯣ ꯖꯣꯅꯤ, ꯇꯥꯃꯣ ꯇꯥꯕ꯭ꯔꯣ? ꯍꯦꯅꯔꯤꯅ ꯀꯧꯕ ꯇꯥꯕꯗ ꯖꯣꯅꯤꯒꯤ ꯅꯨꯄꯤ ꯑꯗꯣ ꯊꯣꯛꯂꯛꯏ꯫ ꯍꯩꯃꯥ ꯍꯦꯅꯔꯤ, ꯅꯪ ꯂꯥꯛꯑꯕꯣ? ꯆꯪꯉꯛꯑꯣ, ꯁꯦ ꯁꯤꯗ ꯐꯝꯃꯣ꯫ ꯖꯣꯅꯤꯒꯤ ꯅꯨꯄꯤꯅ ꯍꯦꯅꯔꯤꯕꯨ ꯐꯤꯗꯥ ꯄꯤꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯍꯦꯅꯔꯤꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯏꯇꯩꯃꯥ, ꯇꯥꯃꯣꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯕꯣ? ꯖꯣꯅꯤꯒꯤ ꯅꯨꯄꯤꯅ, ꯍꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ, ꯑꯗꯣ ꯑꯩ ꯀꯣꯐꯤ ꯁꯦꯝꯂꯛꯀꯦ, ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯣ꯫ ꯍꯦꯅꯔꯤꯅ, ꯌꯥꯔꯅꯤ ꯏꯇꯩꯃꯥ, ꯑꯩ ꯆꯥꯛ ꯇꯣꯛꯂꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦ, ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯂꯦ꯫ ꯖꯣꯅꯤꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ, ꯏꯃꯥ ꯈꯣꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ? ꯀꯝꯗꯧꯔꯤ? ꯍꯦꯅꯔꯤꯅ, ꯏꯇꯩꯃꯥ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯏ, ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯦ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ꯫ ꯇꯥꯂꯛꯇꯨꯗ ꯖꯣꯅꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯍꯦꯅꯔꯤ ꯎꯕꯗ ꯍꯥꯏꯔꯛꯏ, ꯅꯪ ꯂꯥꯛꯑꯕꯣ? ꯑꯩꯁꯨ ꯂꯣꯏꯔꯦ, ꯆꯠꯅꯅꯕ ꯇꯧꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒ ꯆꯩꯔꯛꯏ, ꯍꯩ ꯅꯪꯕꯨ ꯃꯤ ꯂꯥꯛꯏꯁꯦ ꯆꯥꯒ ꯑꯃꯠꯇ ꯁꯦꯝꯗ꯭ꯔꯕ ꯀꯩꯅꯣ? ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯃꯨꯛ ꯍꯧꯔꯕꯣ? ꯅꯪꯒꯤ ꯏꯁꯧꯁꯦ ꯄꯨꯊꯥꯡ ꯉꯝꯖꯗ꯭ꯔꯦ꯫ ꯍꯦꯅꯔꯤꯅ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯇꯥꯃꯣ, ꯑꯩꯅ ꯁꯦꯝꯍꯟꯗꯕꯅꯅꯦ, ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯂꯦ ꯍꯥꯏꯅ꯫ ꯖꯣꯅꯤꯅ, ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ? ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯎꯔꯦ, ꯅꯇꯩꯃꯅ ꯄꯣꯛ ꯑꯣꯏꯅ ꯊꯣꯡꯉꯦ꯫ ꯍꯦꯅꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯇꯥꯃꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯅ ꯊꯕꯛ ꯑꯔꯨꯕ ꯆꯠꯇꯣꯏꯅꯦ ꯍꯥꯏꯅ ꯎꯀꯥꯕꯤ ꯑꯣꯏꯅ ꯊꯣꯡꯉꯦ꯫ ꯑꯗꯨ ꯇꯥꯕꯗ ꯖꯣꯅꯤꯅ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯎꯀꯥꯕꯤ ꯀꯥꯏꯅ, ꯑꯗꯨꯕꯨ ꯉꯥꯅꯤ ꯍꯥꯏꯅ ꯆꯥꯔꯤꯕꯣ? ꯍꯦꯅꯔꯤꯅ, ꯇꯥꯃꯣ ꯎꯀꯥꯕꯤ ꯆꯥꯔꯗꯤ ꯑꯩꯅ ꯊꯕꯛ ꯇꯧꯕꯗ ꯎꯀꯥꯕꯤꯅ ꯎ ꯀꯥꯕꯒꯨꯝ ꯀꯥꯗꯣꯏꯅꯦ ꯍꯥꯏꯌꯦ ꯏꯃꯥꯅ, ꯑꯗꯨꯅꯅꯦ꯫
जोनीना याइने नंगी वासे यारेसे कोना खनरसे सत्ननब तौरसे असी हाइरगा मागी नुपीदा पुगदब पोचै अवात अपा पुम्नमक पुथोहल्लगा मोइसु युम अदो तमना सत्खरे ngaiha ki tungda yum madugi thongal hek yaubaga ani ado yum aduda sangla I zonina yum sibu mi leibro kana kana leige amuk anirekti kana su khumlakte ngaiha ki tungda yumbu ado imungdagi thola I ani ado ubada ibungo noi ani di kana kana no kai leirage zonina khumla I kaka aikhoi Delhi da scientist oiduna leijabani aikhoi yum asigi maramda pau kaya ama tari aduna asengbado khangjaningduna lakpani kaka zoni gi wahai do tabada yumbu aduna o kai leirage noi kai haininge nakoina hainingbado hayoi bungo khoi heneri na amuk khumlai kaka aikhoi ka asigi maramda khara thijinjage haina laksabani yumbu aduna la iba ani dugi wahai tabada yamna ngakna hairei nate ibungo noina masigi thabakse kaidonungda pangthokpa ngamoi nakhoida oina khudong thiba kaya ama mayokna ni yumbu aduna hairaiba wa ado tabada henari amadi joni ngaihakti jengnaduna lai aduga ngaihaktang khallaba tungda joni na hairai kaka adugi damaktadi karisu wabirugano aikhoi pumnamak khanglaba tungda mafam asida lakcharibani heneri na amuk makha tarai kaka aikhoi di mayam gi damakta kathoaga punsi se aikoina thabak amagi damakta aikoina aikoi gi punsi loikhiba mangkhibada karisu pamu bolaite yumbu adusu ani aduna kanna haimanbadagi kona thangdadi masu hairai noina thabak ase तौदब यादब मक्ता ओइरबदी आई वा हाइगी ताव मसीगी वासे नखोइगा हाना हाइना हौसी युम्बु अदुगी वाहै अदो ताबदा अनि अदो ngakna करीबु ओइरिबा हाइना हंगई जोनीना कका करी मतंगिनो युम्बु अदुना मखा तारई नोइना मफम असिदा खुदोंथीबा कया मायोकनरबसु युम असिगा कईसु सेना हलक्प यारोय मसे नखोइना हाना खंखोको वाही अदो ताबद जोनीदी कईमत थौसादब मखै नोकलगा हाइरई मसिगी ओइरे अदुगी दमक्तदी करीसु सिंगनबीगनु कका आइखोइ पुमनमक खंजै हेनरीदी मसाद खरदी सिंगनबा अकीबा खरदी फावरबनी अनि अदो युम्बु अदुना अयाब पीबदगी का अदो तमना संगलई कादो सोलोंदुना थमलंबा अदुसु लौथोई अमदी लाइगे पोचै मयामदो पुलप लौथोअब तुंगदा अनि अदो का अदुदा संगलई जोनीना हाइरई हेनरी ngасidi ai hanaka asida lairage nangna hayeng oina lairo हेनरीना यामना ngakna ए तामो कइनो हाइरिदुबो आइखोइ अनि पुन्ना अदुम करी कमदौगे हाइबदो ngасidi पुन्ना येंगमिनरसे जोनीना हेनरी गी वादो खेतोकलाई यारोय ngасidi ai हाना लैरगे नंगना हयेंग ओइना मुक लैरो जोनीना खल्लिबो वखलसे माना हाना लैरगा माना थबक असे सक्सेस ओइबा हाइना अपिकपा वखल अमगा लोइनना हाइरकपनी अदुबो हेनरी दी यामना पुक्चेन सेंगना हाइजरकपनी का असे खुदोंथीबा खरदी थोअनी हाइबगी मागी वखलदा चपचाबा थाजबा लई अमुकसु मखा तारई तामो का असे फिबम अमगी कानी मरम असिना अखोय अनि पुन्ना लैरगा करी तौरकपा हाइबदो पुन्ना येंगमिनसे जोनीना साउना हाइरई कइनो अइना हाइसे नंगोंदने ngасidi ai leirage nang hayeng leiro harise kayarak han haiko haibano handakti henari su mathakki ahan su oibaduda khumba ngamdare ngasigi numitse zonina hana lainanaba ka aduda pochai kaya amadi mai ka su asida natana camera thamduna pumnamak sillangduna thamme numidangi matam oira abada aniyado sak nganna sathoaga henarina hairai
तामो नंग चेक्सिन्ना लयो अदो तुमदननब गुली से चासिल्लो अदुगा फजन लैहौरो आई थोख्रगे गुड लक जोनीसु गुड लक असी हायरगा हेनरी दो का अदुदै थोक्तुना अतोप का अमद लैख्रे जोनी दी तुमदननब गुली कया चासिन्दुना टेबल द फमदुना लै ngaiha ki tungda pungsu asum asum hauzinki numidang pung 12 makhai tarakpa adoida masu khalai kaino pung aduk thengla sifawba karisu tawrakte aibu mina hainariba mayam adubu thaja sira thajaroi sira haujikan se phek mayam asida asengba ka khangba ngamde kanade movie amadum yengaga laithoke असी हायरगा जोनी दी मूवी अमा येंगदुना लैरे पुंगसु सुमसुम हौजिनकी पुंग 12 मखाई खरा हेलकपा अदवाइदनी नुंगसित खरा सिटपा हौरई जोनी दी मूवी दुदा पुंगनिंग चंगना येंगबना करिसु खंगदे ngaiha tungdani नुंगसितो कन्न सिटपा हौरअगा थोंगदुसु मतोमता हांगगा गम गम यैरई अदु फावबा करिसु खंदे जोनी दी थोंनाव अमुक थिंगजिली तालकदुदा हुईसु यामना कबलाई तंजादुदा माना फम्मिबा मपागी थोंनावदो खरा खरा करिगुंबा पोसक अमना खोटपगुम मखोन तारई हंदक्ति जोनियदो यामना कीबमकपु नत्रबसु खरदी अकीबा फावरक्ले तंजादुदा मैसु फट लावना मुथोख्रे अदुबु जोनी दी पुमनमक सिल्लांगदुना थंबनीना मयदो अमुक थानगली सैरक अदुमक्तदनी कागी थोंगदो मतोमता यामना तपना मखोन थोक्तना हांगबा हौरई जोनी दी मसादो स्वाई लाउख्रे यामना थुना फोन लौथोक्तुना हेनरी द कॉल तौननबा तौई अदुबु तंजा अदुमक्तदनी अकीबा फंगलबा सक्तम अदो यामना तपना तपना चंगलई जोनी दी मागी खुत्ता पाइरंबा फोलदो लैमाइदा ताखी अदुबु जोनी दी कीरसु मसादा मथौना लैबा मिसक अमनी महाक्सु मुन्ना येंगगा यामना पाखतना हंगलई नंग कनानो नंगना करिगिदमक्ता मफम असिदा लाक्पनो लाक्लिबा अकीबा सक्तम अदुदी करिसु खुमदे मंगक्तो नोमा नोमगा यामना तमथीबा मओंगदा सक्फम अमा उलई अदुबु अंगकपनी कागी थोंगदो मतोमता लोनसिनजखी अदु उबगा जोनीना कन्ना लाउरई करिगिदमक्तनो नंगना करिसु खंगजद्रबा समजरबा मी कयागी पुनसिबु मंगहल्लिबा बुट अदुदी जोनीगी मनाक्ता सुम नक्सिलई अरोइबददी जोनीसु उपाय लैखिदरे मागे अरोइब नुमित्सु ngasiगी अहिंग असिना ओइदुना मासु तमथीना हातोपीख्रे नुमित्तो अदुम हौख्रे असुमना नोंगालब तुंगदा पुंग मरी तारकपा अदवाइदा हेनरीसु तुम्बा हौगत्तुना जोनीदा कॉल तौरई पाइरक्तबदुदा हेनरीना कैदौरबजानो माबु तुम्बा हौगत्रिजाला असी खल्लगा अमुक्सु हंजिल हंजिन कयारक हन्ना कॉल तौई अदुबो पाइदी सुंपाई पाइमलक्तबदगी हेनरीसु मसादा पाखत्पा मिपाइबा कया अमा यौरक्ले मासु यामना थुना पंथब तौदना का अदु तमना लाई हेनरीना थोंगदो हांगगा चंगसिनबा मतम अदुदनी जोनीगी थवाई याउद्रबा हक्सांगदो लैमाइदा तादुना लेरंबा उबदा हेनरी तिंखत्तना लौरई तामो हेनरी दी लैमाइदा फमथरगा अंगाउबा अमगुम लैरे तालक्तुदा अतोप कादा लैबा मी मयाम अमदी युम्बु याउना हेनरीगी अकनबा खोंजेल अदो ताबदा मयाम अदो पाखत्तुना का अदो तमना चेनसिनरई अदुबु मयामसु उरे जोनीगी थवाई याउद्रबा हक्सांग अदुना तादुना लैरंबा उबदा चेनसिलगा मकोक अदो पाइरगा मुन्ना लोइना येंगनरे युम्बु अदुना हायरई इबुंगो अइना नोइबु कासिदा चंगदननबा कयारक हन्ना हाइखिगे हौजिक्ति करी ओइरे हेनरी दी वा अमता ngang de tuminna adum laimaida mangduna phammaga lei
अतोप कागी मी खरना चिबोन चिबोन ngangnaba haurai ngai khoni nupa ama sina siraga mana kamdौna hingliba misi ase yamna chingnei haujik pungsu yamna ngallibani nupa adugi wahaydo taraga amana mu hairai hoine summi mabani na ngarang tuminakhibani aduga kamdौna mayamado henaribu moina singnare maramdi mayamna ngarang ahingado makhoi ani tuminabani haina khanbanani mayamna henarida wahang kaya hangi adubo henaridi kaisu khumdare magi nungaitaba angakba kaya amana punduna tumin laikre Johnny gi yumdasu mayamna pau pire Johnny gi nupidi pawado hek tabada kappada loire yumgi mi mayam sangdana nupi adubu themjinbi somdana Johnny gi asiba haksang ado mayumda punanaba mayam sangduna kan honai talak aduda Henry su gyan lai mana gyan lakpa mikuptadi mi mayam ama sarang khoirang na duna lairami Henry su yamna thuna hogatli aduga camera adugi manak tamna sangsinduna yengi Johnny na ngarang thokhiba mayam ado camera aduda mayak sengna pungsingga konana yawbado ubada Henry gi maithong ado kharadi makalami ado yengna nokphet tawrai angakpa haibaduni migi wakhalase mi khara amana Henry na nokpado uhore ado ubada mayamaduna misi asigi matangda Henry bu singnaba kaya ama phauraknare mi phattaba kharana pau henjinna aranba pauda Johnny khoigi imung aduda tamsille Johnny khoigi imung nasu Henry bu yamna lanna laure Johnny su mayamna magi yumda thilai angakpa haibaduni Johnny gi haksang adu yumda pusilakpaga mangol yaudringaida Johnny gi nupi chenthoklaktuna kanna laurai ngaikho mayamna asiba haksang ase mai thaba yakhiroi mayamado nupi adugi wahayado tabada angakpa phaunare mi khara amanadi yamna ngakna hanglai kaidobo yaurage haina Johnny gi imungna mayamda hairai misi ase matomte hekta siraga lairamle haiba yaroine ahal amana hanglai matau kamdongna yaroi daurino Johnny gi nupina hairai karigi matomte siramdoino mabani laiminaraga sibu hekta oithokpa yaba wara khara amana asakpa maidagi haijilai aduni makhoi ani ngarang chamin thangminaraga laimina hobane yum adugi maramda yamna khangba kharana makhoina hairiba wado yaningdana hairai noina mado hekta haiba yaroine ka se kari kamdauboge haibado nakhoina sasu loina khangnaraba ngaktani nupa amana thina chairai natine nangsu khallone ka aduda makhoi ani tumin chamin aduna lairaga marup asina sirise laina hatpani haigadro mayam aduna ngangnariba mayam ado tabada Henry na masada tension karisu laitana isam samna khumdoraki mayamna tamo Johnny bu aina hatpani haibire mado ai isana jajarage ado aina wa amatang mayamda haijage mase mayamna yaba pibiyu mayamdo Henry gi wahaydo tabada kharadi karino haibado khanjanare Henry su mana video aduda yawba asengba mayamado amata kanadasu haidokte maramdi magi wakhalda mana pangthokke khalliba thabakse success oina bahonabani ngamdragana thawai thadokhibada pamuba leite haina khalli Henry su nungaibadi natte Johnny na laikhidabado mapi irase na hairai imai ben mayamgi mufamda haijari ai ngasigi ahinga simadi miyamna mi painariba ka aduda laijage mayamna hayengi numitsida piningba sairakto pibada ai karisu thoidokpa laijaroi Henry gi wahaydo tabada mayamado ngaihakti munna wakhal tawi
ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯅꯅꯕ ꯑꯌꯥꯕ ꯃꯌꯥꯝꯅ ꯄꯤꯔꯛꯄꯗꯒꯤ ꯍꯦꯅꯔꯤꯁꯨ ꯖꯣꯅꯤꯒꯤ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯌꯥꯎꯗꯅ ꯆꯠꯅꯅꯕ ꯇꯧꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯖꯣꯅꯤꯒꯤ ꯅꯨꯄꯤꯅ ꯍꯦꯅꯔꯤꯕꯨ ꯆꯩꯔꯛꯏ, "ꯍꯦ ꯃꯤꯍꯥꯠꯄ, ꯄꯥꯄꯤꯒꯤ ꯃꯆꯥ, ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯄꯤꯔꯒ ꯅꯪꯅ ꯅꯁꯥꯗꯣ ꯅꯅꯤꯡꯇꯝꯅ ꯆꯠꯄ ꯌꯥꯕ꯭ꯔꯣ? ꯍꯥ? ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯅꯔꯤꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯅꯩ, ꯑꯗꯨꯕꯨ ꯖꯣꯅꯤꯒꯤ ꯅꯨꯄꯤꯗꯤ ꯀꯞꯄꯗ ꯂꯣꯏꯔꯕꯅꯤ꯫ ꯍꯦꯅꯔꯤꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯅ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯁꯛ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯪꯂꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯔꯒꯅꯨ꯫ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ, ꯀꯅꯥꯅꯁꯨ ꯀꯛꯄ ꯉꯝꯂꯣꯏ꯫ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ." ꯍꯦꯅꯔꯤꯅ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯁꯤꯈꯤꯕꯗ ꯄꯥꯝꯃꯨꯕ ꯂꯩꯇꯦ." ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯃꯆꯥꯕꯨ ꯃꯊꯧꯅꯥ ꯍꯥꯞꯄꯤ, "ꯑꯗꯨꯅꯤ ꯏꯆꯥꯁꯤꯗꯤ, ꯅꯪꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯗꯤ ꯊꯕꯛ ꯑꯗꯣ ꯃꯥꯏꯄꯨꯅꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯒꯤꯗ ꯈꯟꯕ ꯌꯥꯗꯦ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯔꯝꯃꯒ ꯊꯋꯥꯏ ꯊꯥꯈꯤꯕꯗ ꯀꯔꯤꯁꯨ ꯄꯥꯝꯃꯨꯒꯅꯨ." ꯍꯦꯅꯔꯤꯅ ꯃꯃꯥꯗ ꯀꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯦ꯫ ꯍꯦꯅꯔꯤꯒꯤ ꯏꯃꯨꯡꯗꯤ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯖꯕ, ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯈꯪꯕ ꯏꯃꯨꯡꯅꯤ꯫ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯃꯈꯣꯏꯗ ꯆꯠꯂꯣ꯫ ꯋꯥꯔꯤ ꯑꯁꯦ ꯅꯪꯅ ꯍꯥꯏꯌꯨ꯫ ꯃꯥꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯇꯥꯛꯆꯔꯛꯂꯒꯅꯤ." ꯍꯦꯅꯔꯤꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯣ ꯇꯥꯕꯗ ꯍꯣꯏ ꯍꯥꯏꯅ ꯃꯥꯝꯃꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯣꯏꯒꯤ ꯃꯥꯝꯃꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯍꯦꯅꯔꯤꯅ ꯏꯁꯣꯔꯕꯨ ꯄꯨꯛꯅꯤꯡꯗ ꯊꯥꯒꯣꯟꯅꯖꯗꯨꯅ ꯃꯥꯝꯃꯕꯨ ꯈꯨꯔꯨꯝꯖꯩ, ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯃꯤ꯫ ꯍꯦꯅꯔꯤꯒꯤ ꯃꯥꯝꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦꯁꯦ, ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ, ꯃꯨꯟꯅ ꯇꯥꯎ." ꯍꯦꯅꯔꯤꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯝꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯛꯏꯕ ꯃꯇꯝ ꯑꯗꯣ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯑꯩꯅ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃ, ꯍꯨꯏ ꯈꯪꯗꯦ, ꯍꯧꯗꯣꯡ ꯈꯪꯗꯦ, ꯑꯃ ꯄꯤꯒꯅꯤ꯫ ꯑꯁꯤꯅ ꯀꯥ ꯑꯗꯨꯗ ꯊꯝꯒꯅꯤ." ꯍꯦꯅꯔꯤꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ, "ꯃꯥꯝꯃ, ꯖꯤꯕ ꯑꯗꯨꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ?" ꯃꯥꯒꯤ ꯃꯥꯝꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯖꯤꯕ ꯑꯁꯦ ꯑꯆꯝꯕ ꯅꯠꯇꯦ. ꯑꯩꯅ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯜꯂꯕ ꯇꯨꯡꯗ ꯄꯤꯒꯗꯕꯅꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯅꯪ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯑꯃꯠꯇ ꯉꯝꯃꯣꯏ꯫ ꯖꯤꯕꯁꯦ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤꯒꯅꯤ, ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯗꯧꯅꯤ." ꯍꯦꯅꯔꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯣ ꯃꯥꯝꯃ?" ꯃꯥꯒꯤ ꯃꯥꯝꯃꯅ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ, "ꯑꯩꯁꯦ ꯅꯪꯒꯤ ꯃꯥꯝꯃꯅꯤ꯫ ꯃꯥꯝꯃ, ꯅꯪꯒꯤ ꯂꯥꯏ ꯇꯤꯟ ꯆꯪꯕ ꯉꯝꯗꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯩ ꯄꯤꯒꯦ꯫ ꯑꯗꯣ ꯅꯪꯅ ꯅꯁꯥꯒ ꯑꯃꯠꯇ ꯊꯥꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯃꯥꯒꯤ ꯐꯅꯦꯛꯇꯣ ꯅꯪꯅ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯑꯁꯤꯅ ꯅꯪ ꯂꯩꯌꯦ ꯍꯥꯏꯕ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯁꯨ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ." ꯍꯦꯅꯔꯤꯅ, "ꯃꯥꯝꯃ, ꯊꯋꯥꯏ ꯑꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗꯔꯥ? ꯍꯥꯏꯗꯤ ꯊꯋꯥꯏ ꯑꯗꯣ ꯃꯇꯧ ꯀꯝꯗꯧꯅ ꯁꯤꯈꯤꯒꯦ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯃꯔꯣꯏꯗꯔꯥ?" ꯃꯥꯒꯤ ꯃꯥꯝꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯗꯣ ꯌꯥꯔꯣꯏ. ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯉꯝꯃꯣꯏ, ꯃꯔꯝꯗꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯊꯋꯥꯏꯅꯤ." ꯍꯦꯅꯔꯤꯁꯨ ꯃꯥꯒꯤ ꯃꯥꯝꯃꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯉꯁꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯄꯨꯔꯛꯑꯕ ꯇꯨꯡꯗ ꯍꯦꯅꯔꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯆꯥꯛ ꯊꯤꯗꯣꯛꯄꯤꯔꯕꯅꯤ, ꯆꯥꯊꯣꯛꯑꯒ ꯆꯠꯂꯣ." ꯍꯦꯅꯔꯤꯁꯨ ꯃꯃꯥ ꯆꯥꯛ ꯂꯣꯏꯔꯝꯕꯗꯨꯗ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯃꯨꯛ ꯌꯨꯝ ꯑꯗꯣ ꯇꯝꯅ ꯆꯠꯂꯤ꯫ ꯍꯦꯅꯔꯤꯅ ꯂꯥꯛꯄ ꯎꯕꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ, "ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ, ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯂꯗꯤ?" ꯍꯦꯅꯔꯤꯅ, "ꯀꯀꯥ, ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗꯗꯤ ꯀꯥ ꯑꯗꯨꯗ ꯂꯩꯖꯒꯦ." ꯍꯦꯅꯔꯤꯒꯤ ꯋꯥꯍꯩ ꯑꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯪ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯅꯠꯇꯅ ꯅꯪꯕꯨꯁꯨ ꯑꯃꯨꯛ ꯆꯦꯟꯅꯔꯤꯕꯗꯨꯕꯣ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯕ?
ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕꯅꯣ? ꯍꯦꯅꯔꯤꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯍꯥꯏꯖꯩ, ꯀꯀꯥ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯕ ꯇꯨꯡꯗ ꯈꯣꯡ ꯑꯁꯤ ꯊꯥꯡꯖꯤꯟꯈꯤꯕꯅꯤ, ꯃꯁꯤ ꯑꯩꯅ ꯈꯣꯡꯐꯝ ꯍꯟꯗꯣꯛꯑꯔꯣꯏ ꯈꯜꯂꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯏ, ꯍꯩ, ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯑꯩꯈꯣꯏꯕꯨ ꯕꯗꯅꯥꯝ ꯀꯌꯥ ꯄꯤꯕꯤꯕ ꯅꯣꯏꯅ ꯂꯥꯛꯇꯅ ꯂꯩꯔꯒ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ꯫ ꯍꯦꯅꯔꯤꯅ, ꯅꯠꯇꯦ ꯀꯀꯥ, ꯑꯗꯨꯝꯅ ꯈꯟꯕꯤꯅꯣ, ꯀꯀꯥꯅ ꯋꯥꯈꯜ ꯑꯗꯣ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯕ ꯁꯤꯔꯁꯨ ꯌꯥꯔꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯩꯅ ꯊꯕꯛ ꯑꯃ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯃꯇꯝꯗ ꯊꯕꯛ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯣꯠꯅꯕ ꯂꯦꯞꯇꯦ ꯀꯀꯥ꯫ ꯌꯨꯝꯕꯨ ꯑꯗꯨꯁꯨ ꯍꯦꯅꯔꯤꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯥꯁꯨ ꯑꯌꯥꯕ ꯄꯤꯗꯨꯅ ꯍꯦꯅꯔꯤꯁꯨ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯃꯥꯁꯨ ꯉꯁꯤ ꯇꯧꯒꯗꯕ ꯄꯥꯡꯊꯣꯛꯀꯗꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯍꯦꯅꯔꯤꯁꯨ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ, ꯌꯥꯝꯅ ꯀꯣꯛ ꯂꯩꯕ ꯑꯐꯥꯎꯕ ꯁꯥꯏꯟꯇꯤꯁꯅꯤ꯫ ꯃꯥꯒꯤ ꯃꯥꯃꯅ ꯄꯤꯔꯛꯄ ꯍꯧꯗꯣꯡ ꯑꯗꯣ ꯃꯥꯅ ꯃꯉꯛꯇ ꯂꯪ ꯑꯃ ꯀꯤꯁꯤꯜꯂꯤ꯫ ꯂꯪ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯡꯕ ꯂꯪꯅꯤ, ꯃꯀꯣꯟ ꯑꯣꯏꯅ ꯄꯨꯔꯛꯄꯅꯤ꯫ ꯍꯦꯅꯔꯤꯅ ꯀꯥꯒꯤ ꯃꯩ ꯑꯗꯣ ꯉꯁꯤꯗꯤ ꯑꯔꯩꯕ ꯃꯈꯩ ꯊꯥꯟꯖꯤꯜꯂꯤ꯫ ꯃꯩ ꯑꯃ ꯃꯨꯠꯈ꯭ꯔꯕꯁꯨ ꯑꯃ ꯑꯗꯨꯝ ꯉꯥꯟꯗꯨꯅ ꯂꯩꯅꯅꯕ ꯍꯥꯏꯅ ꯃꯥꯅ ꯐꯖꯅ ꯁꯦꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯄꯨꯡ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯔꯦ꯫ ꯍꯣꯔꯦꯟ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯍꯧꯒꯠꯅꯅꯕ ꯍꯥꯏꯅ ꯃꯥꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃꯗꯤ ꯈꯜꯂꯦ꯫ ꯍꯦꯅꯔꯤ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗ ꯄꯨꯡ 12ꯗ ꯑꯦꯂꯥꯔꯝ ꯊꯝꯃꯒ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯣꯛꯏ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯄꯨꯡ 12 ꯇꯥꯕꯒ ꯐꯣꯟꯒꯤ ꯑꯦꯂꯥꯔꯝ ꯑꯗꯣ ꯈꯣꯡꯂꯛꯏ꯫ ꯍꯦꯅꯔꯤꯁꯨ ꯃꯗꯨ ꯇꯥꯕꯗ ꯍꯧꯒꯠꯂꯒ ꯃꯃꯤꯠ ꯃꯃꯥꯏ ꯁꯤꯡꯅꯅꯕ ꯍꯥꯏꯅ ꯀꯔꯤ ꯈꯔ ꯆꯥꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯃꯅ ꯄꯤꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯃꯁꯥꯅ ꯂꯣꯏꯅ ꯍꯥꯞꯆꯔꯒ ꯃꯃꯥꯒꯤ ꯐꯅꯦꯛ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯨꯃꯤꯟꯅ ꯀꯨꯞꯁꯤꯜꯂꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯊꯣꯡꯅꯥꯎ ꯀꯥꯗꯣ ꯂꯣꯏꯅ ꯃꯈꯣꯟ ꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯃꯇꯣꯝꯇ ꯌꯥꯝꯅ ꯇꯞꯅ ꯍꯥꯡꯗꯣꯛꯂꯛꯏ꯫ ꯃꯗꯣ ꯄꯨꯝꯅꯃꯛ ꯍꯦꯅꯔꯤꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯁꯥꯗ ꯑꯀꯤꯕ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯕꯅꯤ꯫ ꯆꯩꯔꯛ ꯑꯗꯨꯃꯛꯇꯗ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯊꯋꯥꯏ ꯑꯗꯣ ꯇꯞꯅ ꯆꯪꯂꯛꯏ꯫ ꯑꯉꯛꯄꯅꯤ, ꯊꯋꯥꯏ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯣ ꯀꯥ ꯑꯗꯨꯗ ꯀꯩ ꯂꯩꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠꯇꯣ ꯆꯥꯒꯗꯧꯒꯤ ꯂꯥꯎꯊꯣꯛꯑꯒ ꯀꯣꯏꯊꯤ ꯊꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯎꯔꯛꯇ꯭ꯔꯕꯗ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯕ ꯊꯦꯡꯅꯗ꯭ꯔꯕꯗ ꯊꯋꯥꯏ ꯑꯗꯣ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝ ꯎꯠꯂꯛꯏ꯫ ꯑꯁꯣꯝꯗꯗꯤ ꯍꯦꯅꯔꯤꯗꯤ ꯑꯀꯤꯕ ꯀꯌꯥꯅ ꯃꯆꯤꯟ ꯑꯗꯣ ꯃꯦꯟꯁꯤꯟꯖꯔꯒ ꯂꯩꯔꯦ꯫ ꯇꯥꯂꯛꯇꯨꯗ ꯉꯁꯥꯏ ꯍꯦꯅꯔꯤꯅ ꯊꯝꯈꯤꯕ ꯍꯧꯗꯣꯡ ꯑꯗꯣ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄ ꯑꯗꯨꯃꯛꯇꯗꯅꯤ ꯊꯋꯥꯏ ꯑꯗꯣ ꯄꯔꯞ ꯄꯥꯏꯁꯤꯜꯂꯤ ꯍꯧꯗꯣꯡ ꯑꯗꯣ ꯇꯝꯅ꯫ ꯑꯉꯛꯄꯅꯤ, ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯍꯧꯗꯣꯡ ꯑꯗꯣ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯌꯣꯠꯁꯤꯟꯈꯤ꯫ ꯍꯧꯗꯣꯡ ꯑꯗꯨ ꯍꯦꯛ ꯌꯣꯠꯈ꯭ꯔꯕ ꯇꯨꯡꯗ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯥꯛꯅ ꯅꯣꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯋꯥꯏ ꯑꯗꯣ ꯄꯟꯊꯕ ꯇꯧꯗꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯑꯉꯛꯄꯅꯤ, ꯊꯋꯥꯏ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯃꯇꯣꯝꯇ ꯂꯣꯟꯁꯤꯟꯖꯈꯤ꯫ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯂꯣꯟꯈꯤꯕꯒ ꯍꯦꯅꯔꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯍꯧꯗꯣꯡꯗ ꯌꯦꯠꯈꯤꯕ ꯂꯪꯗꯨꯝ ꯑꯗꯣ ꯊꯋꯥꯏ ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯈꯩ ꯑꯗꯨꯝ ꯂꯪꯗꯨꯁꯨ ꯆꯤꯡꯉꯒ ꯆꯠꯈꯤ꯫ ꯍꯦꯅꯔꯤꯁꯨ ꯉꯁꯥꯏꯗꯒꯤ ꯀꯤꯔꯝꯕ ꯋꯥꯔꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯥꯎꯊꯣꯛꯇꯨꯅ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯃꯇꯧ ꯑꯗꯣ ꯌꯥꯝꯅ ꯑꯉꯛꯄꯅꯤ꯫ ꯑꯗꯨꯛ ꯁꯥꯡꯕ ꯀꯤꯂꯣꯃꯤꯇꯔ 25ꯃꯨꯛ ꯁꯥꯡꯕ ꯂꯪ ꯑꯗꯨꯕꯨ ꯑꯁꯨꯝ ꯆꯤꯡꯈꯤꯕꯗ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯍꯦꯅꯔꯤꯁꯨ ꯃꯗꯣ ꯎꯕꯗ ꯃꯥꯗꯤ ꯃꯤꯄꯥꯏꯕ ꯀꯌꯥ ꯄꯣꯛꯄ ꯍꯧꯔꯛꯏ꯫ ꯈꯟꯕꯒ ꯇꯧꯕꯒ ꯂꯪ ꯑꯗꯣ ꯂꯣꯏꯗꯨꯅ ꯑꯔꯣꯏꯕꯒꯤ ꯂꯪ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯦꯟꯗꯨꯅ ꯆꯠꯈꯤ꯫ ꯍꯦꯅꯔꯤꯁꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯁꯤꯔꯒ ꯁꯤ, ꯆꯪꯂꯒ ꯆꯪ ꯍꯥꯏꯅ ꯑꯔꯣꯏꯕꯒꯤ ꯂꯪ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯇꯥꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯑꯉꯛꯄꯅꯤ, ꯍꯦꯅꯔꯤꯅ ꯂꯝꯕꯤꯗ ꯃꯤꯁꯨ ꯑꯃꯠꯇ ꯆꯠꯇꯕ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯪ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯆꯠꯂꯤ꯫ ꯐꯅꯗꯤ ꯂꯥꯞꯂꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯂꯪ ꯑꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ
lang adusu usin nasina lepkhre ado ubada Henry su haraubuna loire mana lang adubu khungatlaga mafam chaba adwaida leiba upambi amada fajana kisilamlaga masu yumduda amuk hanna halai lambido fana sangbani masu wamanba henmanduna kaado hek yaubaga famungda kakhattuna tumthakre ahing aduma adum haukhiduna nongankhre nongalaba tungda yumduda leiriba mayam aduna Henry siramlani haina lainare pung mapal tarakpa adoi phauba kanasu sangnade tara tarakpa adoida mi khara ka aduda sangai aduga Henry gi phone ado lauthoga magi yumda call tawi Henry gi mamasu phone paikhalai hello hello imagi bungo isana mai pakpa ngamlaba natro imana isagi damakta ahing tumdana isorgi mafamda haijaba asina mai pakpa ngambane asi hairai mamana phone ado pairiba nupa aduna yamna nungaitana khumlai ima se Henry gi ima oibirabra ai Henry natiye Henry gi mamana yamna ngakna ibungo Henry di nupa aduna yamna nungaitana hairai ima ma ngarang ahing laikhidare ado haige tawbani ima khoi magi asi wakchang se lawbu lakpiro paw ado tabada Henry gi mama do laimai da haithaki yumgi mi singna paw ado tabada makhoi su Henry gi manakta chatnanaba thorang tawnare somdana Henry sire haina mayam changdana famungdagi Henry bu thangaga puthorai sumangda thammaga mayumgi mi lakpa ngaiduna thammi Henry di ngarang ahing su tumdabagi asida natana masado waba henmanduna mikap thoktre ngaihaki tungda Henry gi mama mapa amadi sagaina tai laktuna mabu lawba lakle mayamado Henry gi hakchang ubada chensinduna kappada loire mamana Henry bu nom nomduna kauraga kappi tanja adumaktadani Henry do mamit singba khara horai mana mamit to khara panglakpa aduda angauba phijon setpa mayam ama kaptuna lairamba do ubada khangprek khangna tumlambadagi longna phuk haugalai talak aduda adwaide lairamba mayam ado Henry gi matau ubada angakpa pakhatpa akiba kaya amana chena khibasu yawi lauduna leibasu yawi tawriba matau ado Henry di nokningba ama yawre momon noktuna mayamgi mafamda ngarang thokhiba tawkhiba mayam ado pumnamak amata sithadana lirai mayamna Henry gi mathaunabu thagatnai moi mayam amadi Henry masamaksu yauna mana ngarang thamlamba lang adugi manak maktada khongul liba amuk lakminare angakpani lamdo chaliba makhai loiba naide yamna su sangba lambini ngaihaki tungda lang adugi khongul lirakpada yamna sikpa umang amagi manakta yaurakle mayam ado kidi khara kirabani adubu adum changi tanja adumaktadani lang ado angakpani leibak makha amada changduna leiramba ure leibak adusu khara sekhai adugi makhundani lang aduna changkhriba adu ubada mayam changduna mafam ado tawthoi talaktuda usinasina saru polang ama leiba mayamna thengnare mayam ado kibana ngaknare khara amana saru ado mai thadoknanaba hairamme adubu loksing leiba kok wangba Henry na mayambu khamdoi Henry na khudakta police ta report tawi asida natana saru adubu research taunanaba mi kaya amasu kaurammi research tauba mi singaduna saru polang ado yamna kanna thigatli ngaihaki tungda saru ado sahi kunthra mukki mioi ni haiba khangba ngamlakhi painting tauba mi kaya su mafam aduda lakle research tauba mi singaduna saru adugi phibam murti masak mawong kaya ama hairaga lai yekpa singaduna yei angakpani painting tawriba mayam aduna
ꯌꯦꯛꯄ ꯁꯛꯇꯝꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯑꯣꯏꯅ ꯆꯞ ꯆꯞ ꯃꯥꯟꯅꯩ, ꯑꯗꯨꯕꯨ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯁꯑꯣꯡ ꯁꯥꯕꯥꯟ ꯐꯤꯕꯝ ꯈꯔꯗꯤ ꯈꯦꯠꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯥꯏ ꯌꯦꯛꯄꯁꯤꯡ ꯑꯗꯣ ꯂꯣꯏꯅꯔꯦ꯫ ꯍꯦꯅꯔꯤꯅ ꯌꯦꯛꯏꯕ ꯁꯛꯇꯝꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯈꯣꯝꯖꯤꯟꯗꯨꯅ ꯌꯨꯝ ꯑꯗꯣ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯟꯅ ꯌꯨꯝꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯀꯌꯥꯒꯤ ꯐꯥꯏꯜꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯑꯌꯦꯛꯄ ꯁꯛꯇꯝꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯏ꯫ ꯌꯥꯝꯈ꯭ꯔꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯁꯨꯝ ꯊꯤꯕꯗ ꯑꯔꯣꯏꯕꯗꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯥꯝꯅ ꯃꯜꯂꯕ ꯐꯥꯏꯜ ꯑꯃꯗ ꯁꯛꯇꯝ ꯑꯗꯨꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯑꯃ ꯌꯥꯎꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯕꯒ ꯍꯦꯅꯔꯤ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯛꯇꯣ ꯊꯤꯕ ꯆꯠꯈꯤ꯫ ꯂꯝꯗꯨꯁꯨ ꯌꯥꯝꯅ ꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯅꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯗ꯭ꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤ ꯈꯔꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯡ ꯍꯪꯗꯨꯅ ꯂꯥꯛꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯨꯝ ꯑꯗꯨꯁꯨ ꯐꯪꯂꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯨꯝ ꯑꯗꯣ ꯇꯝꯅ ꯆꯪꯅꯔꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗꯅꯤ꯫ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯌꯨꯝꯗꯨꯒꯤ ꯃꯤꯕꯨ ꯀꯧꯏ꯫ "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯧꯔꯕ ꯇꯨꯡꯗ ꯏꯃꯨꯡꯗꯨꯗꯒꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯑꯃꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯍꯅꯨꯕ ꯑꯃꯕꯨ ꯀꯣꯜꯂꯒ ꯄꯨꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯣ ꯆꯦꯟꯁꯤꯟꯗꯨꯅ ꯑꯍꯜ ꯑꯅꯤ ꯑꯗꯨꯕు ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯐꯝꯍꯟꯕꯤ꯫ ꯑꯍꯜ ꯑꯗꯨꯅ ꯂꯥꯛꯏꯕ ꯃꯌꯥꯝ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯏꯆꯥꯁꯥ, ꯅꯈꯣꯏꯕꯨ ꯀꯔꯤ ꯂꯩꯔꯒꯦ?" ꯍꯦꯅꯔꯤꯅ ꯑꯍꯜ ꯑꯗꯨꯗ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯣ ꯄꯤꯔꯒ ꯍꯥꯏꯔꯛꯏ, "ꯏꯟꯗꯣꯟ, ꯅ꯭ꯌꯨꯇꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯦ ꯏꯟꯗꯣꯟꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯣ?" ꯑꯍꯜ ꯑꯅꯤ ꯑꯗꯣ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯣ ꯎꯕꯗ ꯃꯤꯂꯨ ꯑꯅꯤ ꯑꯗꯣ ꯄꯤꯔꯥꯡꯅ ꯄꯤꯛ ꯊꯟꯗꯨꯅ ꯏꯍꯧꯔꯛꯏ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯒꯤ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ" ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯅꯔꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯪꯂꯛꯏ, "ꯏꯟꯗꯣꯟ, ꯏꯟꯗꯣꯟꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯍꯤꯡꯂꯤꯕꯔꯥ ꯍꯥꯏꯕꯗꯤ ꯁꯤꯈ꯭ꯔꯕꯔꯥ ꯍꯥꯏꯕꯗꯣ ꯈꯪꯖꯅꯤꯡꯉꯤ"꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯆꯥꯁꯥ, ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ"꯫ ꯋꯥꯍꯩ ꯑꯗꯣ ꯇꯥꯕꯗ ꯂꯥꯛꯏꯕ ꯃꯌꯥꯝ ꯑꯗꯣ ꯋꯥꯈꯜꯗ ꯆꯤꯡꯅꯕꯅ ꯄꯤꯛ ꯊꯜꯂꯛꯂꯦ꯫ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯃꯌꯥꯝ ꯑꯗꯨꯅ ꯍꯪꯉꯤ, "ꯅ꯭ꯌꯨꯇꯟꯕꯨ ꯃꯇꯧ ꯀꯝꯗꯧꯅ ꯂꯩꯈꯤꯗꯕꯒꯦ ꯍꯥꯏꯕꯗꯣ?" ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯃꯤꯠꯀꯤ ꯃꯅꯤ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯅꯤ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ 30 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ"꯫ ꯅ꯭ꯌꯨꯇꯟ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯏ, "ꯏꯃꯥ! ꯕꯥꯕꯥ! ꯇꯥꯕ꯭ꯔꯣ ꯏꯃꯥ?" ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯆꯦꯟꯊꯣꯛꯂꯛꯏ꯫ ꯃꯆꯥꯅ ꯍꯔꯥꯎꯅ ꯂꯥꯛꯄ ꯎꯕꯗ, "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ?" ꯅ꯭ꯌꯨꯇꯟ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯕꯥꯕꯥ, ꯑꯩ ꯑꯦꯛꯖꯥꯝ ꯌꯥꯎꯔꯛꯂꯦ, ꯑꯗꯨꯁꯨ ꯐꯥꯔꯁ ꯗꯤꯚꯤꯖꯟꯗ ꯌꯥꯎꯔꯛꯂꯦ"꯫ ꯃꯆꯥꯒꯤ ꯄꯥꯎ ꯑꯗꯣ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯗꯣ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯌꯨꯝꯂꯣꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯏ꯫ ꯅꯥꯀꯟꯗ ꯌꯨꯝ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯇꯟꯒꯤ ꯀꯀꯥ ꯑꯆꯧꯅ ꯃꯆꯥꯗ ꯀꯟꯅ ꯉꯥꯡꯂꯤ, "ꯍꯦ, ꯃꯍꯥꯄꯥꯄꯤꯒꯤ ꯃꯆꯥ, ꯅꯪꯗꯤ ꯁꯤꯖꯈ꯭ꯔꯣ! ꯅꯪꯅ ꯃꯦꯇ꯭ꯔꯤꯛꯇ ꯐꯦꯜ ꯑꯣꯏꯔꯤꯕꯁꯦ ꯍꯟꯗꯛꯀ 4ꯔꯛ ꯁꯨꯔꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯑꯁꯣꯝꯗꯅ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯅ ꯃꯤꯒꯤ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯐꯥꯎꯔꯦꯅ ꯇꯧꯅꯔꯤ, ꯑꯗꯨꯒ ꯅꯪꯅ..." ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯊꯤꯅ ꯆꯩ꯫ ꯑꯆꯧ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯅ꯭ꯌꯨꯇꯟꯒꯤ ꯃꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ꯫ ꯑꯆꯧꯗꯤ ꯃꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯗꯦ꯫ ꯃꯥꯗꯤ ꯃꯌꯨꯝ ꯃꯀꯩꯁꯨ ꯉꯟꯇꯥꯅ ꯄꯥꯜꯂꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯃꯆꯥꯁꯨ 5ꯅꯤ꯫ ꯅꯨꯄꯥ ꯉꯥꯛꯇ꯫ ꯃꯄꯥꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯃꯆꯥꯁꯤꯡꯁꯨ ꯑꯃꯠꯇ ꯐꯕ ꯌꯥꯎꯗꯦ꯫ ꯅꯣꯡꯃꯇ ꯁꯨꯅꯤ ꯅꯣꯝꯅꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯃꯥ ꯃꯄꯥꯅ ꯊꯝꯂꯝꯕ ꯃꯔꯟ ꯃꯊꯨꯝꯁꯤꯡ ꯑꯗꯣ ꯀꯥꯏꯗꯨꯅ ꯆꯥꯕꯗ ꯀꯔꯤꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅ꯭ꯌꯨꯇꯟꯒꯤ ꯃꯄꯥꯗꯤ ꯌꯨꯝ ꯀꯩꯁꯨ ꯊꯦꯡꯅ ꯄꯥꯜꯂꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯨꯏꯅ ꯃꯆꯥ ꯌꯥꯎꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯅ꯭ꯌꯨꯇꯟꯗꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ
पोगलक्पनी मचा फंगबदगी हराउदुना मचाबु कदाइदा करी सोइखिगदगे हाइना लूना चाना थमलक्पनी न्यूटनसु ममा मपाना अफबा ngakta पिकलिङैदगी हौना तंबिरअबनिना मासु यामना लाइक लासु फाबा हौना लोनचत खंगबा अंगा अमा ओइरखी मचाना फबने मखोइगी इमुंगदी नोंगमा नोंगमागी चावखतपा नुंगाइबा सुम सुम हेंगलाई मरन मथुमसु नोंगमा नोंगमागी लेपसलाई मचाबु नुमित था येंबगुमना येंगदुना फना वाना सुरु नोमलुरबसु अवा पोथाफम ओइदुना लैरे सोमददी असौना कलक्पा मिहौबा हेंगलाई मखोइगी असेंगबा तंजा ngaiduna matam pumnamakta lai nongma nini haukraba tungda न्यूटनना ममा मपादा इम्फालदा लाइक तंबा चटननबा हाइरई पाबा आई मखा तमथबसिदी इम्फालदा ओइना तमगे मपाना इसाना तमनिंगबा मफम अदो हायो इपा लैरिदना अदो नोई कका खोइदा चलो ngasiदी चाक चरा अमतंग चामिनसी हाइरुसो न्यूटनसु मोई कका खोइदा लाई अदुबु असौना न्यूटन उबदा ममित अदो खाना येंगलाई न्यूटन दी इहै हैनजदे मवोंग अदो उबदा असौना नोक्सिनरगा कौरई इसा तोंबा नंगबु कई हाइगे हाइबनो ककादा न्यूटन कका आई इम्फालदा लाइक तंबा चतौरे अइना चलमदाइसिदा पाबाना ngasiदी चाक चरा अमतंग चामिनसी हाये असौदी इम्फालदा लाइक तंबा चतौरे हाइबदो ताबदा हराउबना लोइरबनी अदुबु उथोक्ते ngasiदी इमुंग अनियदो हराउ हराउ चाक चामिन थंगमिनदना लैरे नुमित अदुमसु हौख्रबगी तुंगदा नोंगमा निनी लैरगा न्यूटनसु इम्फालदा चटननबा लोइसिली मपाना इबुंगो नंगी पोचै अवाला पासिंगदो येंगो फजना अमुक काउबु याउनीको न्यूटनना पाबा पोचैदी अमता काउदरे ममाना मसा चटखरगनी खनबदा कप्पदा लोइरे इमागी इबुंगो इसागी मसक मिकुप अमता उदबदा इमादी लैबा ngमोये न्यूटनना ममाबु नुंगसीना कोनसिलगा हाइरई इमाना अदुमना तौरबदी नसा आइदी युमसिदै खोंग करमना थांगदुना चटखिगनी ममाना अमुक मसागी ममायदो नुंगसीना नानबीदुना इमागी इबुंगो इमा अमुक हन्ना हाइरा रोइसे नकोक फाउबा चिकनुको इमाना मनम नंबीगेसे असी हाइरगा मसाबु मनम नमलबा तुंगदा न्यूटन मपागा पुन्ना थोलाई तंजादुदा असौगा अमुक थेंगनरे असौना नुंगसीबा सारगा हाइरई इसा तोंबा से लुपा यांखै से लौसिल्लु नंग कैनोमा चाओ न्यूटन आ कका यारनिये कका अदुम थमजिनबिरो आई लौररोये असौना नमदना पैसादो पीबदगी न्यूटनसु लौदबा याददुना लौरे अदुगा मासु इम्फालदा चटख्रे मतमदी असुम असुम हौखी असौगी मपा मसादी न्यूटनबु मिकुप खुदिंग सेनदुना लैरिबनी मागी असेंगबा तंजा ngaiduna लई नोमगी नुमित अमदा असुमना थोउ तमलंबना न्यूटनगा का पुन्ना लैमिनबा रूममेट मयुमदा चटखी पुम्नमक्तो असेंगबा तंजा ngaiduna लैरिबा असौदे पुम्नमक खंगलमी नुमितुदी नुमिदांग ओइरमदाय अदवाइदा असौना फोन तौदुना न्यूटनबु कौथोई न्यूटनसु हराउ हराउना मागी कका लाए हाइबदुदा थोलाई कका कई लैरगे असौना इसा तोंबा कका से ngasi थबक अमा लाकपनी नुमित तासिलकपदुदा गारीसु फंगौदरे न्यूटनना अदुगी ओइरे कका अदुगी करीसु थोइना खल्लुगनो आइगी लैमिनबा मरुपतो मासु ngasiदी मयुमदा चटखिए आइगा पुन्ना लैरसे असौदी हराउबना लोइरे अमु हाइरई इसा लैजै हाइना ककाना चौथोक्चरिबने ककाना nga असौबा अमसु लैरकपनी मसे थोंगलगा चामिनरसी न्यूटनना अदु कका अखोई युम्बुदगी परमिशन लौरुखिगे लाओ वहाईदो ताबदा असौदी लवाई साटख्रे माना न्यूटनदा खुमलाई नते नते कका मीगी मांगदे काये हाइरुरनु तोंबा न्यूटनना यामना ngakना
ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕꯅꯣ? ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯀꯀꯥ, ꯑꯩꯈꯣꯏ ꯌꯨꯝꯕꯨꯗꯣ ꯌꯥꯝꯅ ꯐꯕꯅꯦ꯫ ꯑꯆꯧꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯅ꯭ꯌꯨꯇꯟꯁꯨ ꯌꯨꯝꯕꯨ ꯑꯗꯨꯗ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯇꯥꯂꯛ ꯑꯗꯣ ꯃꯤ ꯊꯣꯛꯅꯕ ꯃꯇꯝ ꯅꯠꯇꯦ, ꯃꯔꯝ ꯑꯁꯤꯅ ꯅ꯭ꯌꯨꯇꯟꯒꯤ ꯀꯥꯗ ꯃꯈꯣꯏꯒꯤ ꯀꯀꯥ ꯂꯩ ꯍꯥꯏꯕꯗꯣ ꯀꯅꯥꯁꯨ ꯈꯪꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯑꯆꯧꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯅ꯭ꯌꯨꯇꯟꯁꯨ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯂꯣꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥ ꯃꯄꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯃꯃꯥꯈꯣꯏꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯃꯤꯐꯠꯇ ꯑꯆꯧꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯣꯟꯅ ꯍꯨꯔꯥꯟꯕꯤꯗꯨꯅ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯟ ꯑꯗꯨꯁꯨ ꯆꯠꯇ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯑꯆꯧꯅ ꯅ꯭ꯌꯨꯇꯟꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯣ ꯂꯨꯝꯃꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅ꯭ꯌꯨꯇꯟꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯐꯠ ꯆꯪꯂꯛꯏ꯫ ꯅ꯭ꯌꯨꯇꯟꯕꯨ ꯍꯦꯛ ꯎꯕꯗ ꯑꯆꯧꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯍꯟꯗꯛꯇꯤ ꯅ꯭ꯌꯨꯇꯟ ꯃꯁꯥꯗꯣ ꯆꯤꯡꯅꯕꯅ ꯂꯣꯏꯔꯦ꯫ ꯀꯔꯤꯅꯣ ꯀꯀꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯆꯧꯅ ꯅꯣꯛꯁꯤꯟꯅꯔꯒ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯏꯆꯥꯇꯣꯝꯕ, ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅ꯭ꯌꯨꯇꯟꯒ ꯃꯥꯒꯤ ꯀꯀꯥꯒ ꯑꯅꯤ ꯑꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯇꯣꯛꯑꯕ ꯇꯨꯡꯗ ꯅ꯭ꯌꯨꯇꯟꯅ ꯀꯣꯟꯁꯤꯡ ꯑꯗꯣ ꯐꯦꯡꯗꯣꯛꯏ꯫ ꯑꯆꯧꯗꯤ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩ꯫ ꯅ꯭ꯌꯨꯇꯟꯅ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯆꯪꯉꯛꯏ, ꯑꯗꯨꯒ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩ꯫ ꯄꯨꯡꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤ, ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟꯁꯨ ꯐꯅ ꯇꯨꯝꯅꯤꯡꯂꯕꯁꯨ ꯇꯨꯝꯗꯅ ꯈꯥꯡꯂꯒ ꯂꯩ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯀꯀꯥꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯆꯤꯡꯅꯖꯩ, ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯏ, ꯑꯁꯤꯅꯅꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯑꯆꯧꯅ, ꯏꯆꯥꯇꯣꯝꯕ, ꯅꯪꯕꯨ ꯇꯨꯝꯃꯣꯗꯅ, ꯊꯦꯡꯉꯦ꯫ ꯅ꯭ꯌꯨꯇꯟꯅ ꯃꯥꯅ ꯆꯤꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯈꯪꯈꯤꯒꯗꯔꯥ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ꯫ ꯀꯀꯥ, ꯑꯩ ꯑꯦꯛꯖꯥꯝ ꯀꯨꯏꯗꯔꯦ, ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯈꯤꯒꯦ, ꯀꯀꯥ ꯇꯨꯝꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅ꯭ꯌꯨꯇꯟꯁꯨ ꯎꯏꯊꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯑꯆꯧꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯒꯤ ꯀꯣꯛꯇ ꯊꯣꯝꯂꯛꯏ꯫ ꯅ꯭ꯌꯨꯇꯟꯗꯣ ꯂꯥꯎꯕ ꯐꯥꯎꯕ ꯉꯝꯗꯅ ꯈꯨꯗꯛꯇ ꯍꯥꯏꯊꯔꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯣ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯊꯋꯥꯏ ꯊꯥꯈꯤ꯫ ꯑꯆꯧꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯆꯥꯁꯤꯡꯗ ꯄꯥꯎ ꯄꯤꯔꯦ, ꯑꯗꯨꯒ ꯃꯤ ꯎꯗ꯭ꯔꯤꯉꯩ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯇꯟꯖꯥꯗꯨꯗ ꯅ꯭ꯌꯨꯇꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯗꯨꯅ ꯌꯥꯝꯅ ꯊꯥꯞꯄ ꯎꯃꯪ ꯑꯃꯗ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕ ꯇꯨꯡꯗ ꯅ꯭ꯌꯨꯇꯟꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯃꯆꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯣꯏꯕꯥ, ꯏꯕꯨꯡꯉꯣꯗꯣ ꯉꯔꯥꯡ ꯃꯪꯗ ꯎꯔꯝꯃꯦ, ꯌꯥꯝꯅ ꯑꯋꯥꯕ ꯁꯛꯐꯝꯗ꯫ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯪꯗꯧꯕꯗꯣ ꯐꯣꯟꯗꯨꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ꯫ ꯃꯃꯥ ꯃꯄꯥꯅꯗꯤ ꯅ꯭ꯌꯨꯇꯟ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯨ ꯐꯣꯟ ꯂꯩꯇꯕꯗꯨꯗ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯇꯝꯗꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯃꯗꯨ ꯐꯥꯎꯕ ꯅ꯭ꯌꯨꯇꯟꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯃꯥ ꯃꯄꯥꯅ ꯊꯕꯛ ꯆꯤꯟꯕꯒ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯑꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯄꯥꯏꯕ ꯄꯥꯈꯠꯄ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯂꯦ꯫ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤ ꯑꯗꯣ ꯅ꯭ꯌꯨꯇꯟꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ, ꯆꯦꯡ ꯆꯥꯛ ꯀꯌꯥ ꯄꯨꯗꯨꯅ ꯏꯝꯐꯥꯜꯗ ꯆꯠꯂꯤ꯫ ꯏꯝꯐꯥꯜ ꯌꯧꯕꯒ ꯌꯨꯝ ꯑꯗꯣ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯆꯥꯕꯨ ꯍꯪꯕꯗ ꯀꯅꯥꯁꯨ ꯈꯪꯉꯤ ꯀꯧꯕ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯦ꯫ ꯃꯌꯥꯝꯅ ꯊꯥ ꯑꯃꯃꯨꯛ ꯁꯨꯔꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯕ ꯍꯥꯏꯕ ꯇꯥꯕꯗ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯀꯌా ꯄꯣꯛꯂꯦ, ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯤꯕ ꯐꯪꯈꯤꯗꯔꯦ꯫ ꯅꯣꯡꯃꯒꯤ ꯃꯆꯥꯒꯤ ꯃꯁꯛ ꯎꯈꯤꯗ꯭ꯔꯕꯗ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤ ꯑꯗꯣ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯆꯤꯜꯂꯛꯏ꯫ ꯅ꯭ꯌꯨꯇꯟꯁꯨ ꯑꯁꯨꯝꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕꯗꯣ ꯍꯦꯅꯔꯤꯅ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯇꯨꯡꯗ ꯃꯤꯌꯥꯝꯗ ꯄꯥꯎꯆꯦꯗ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯏꯗꯨꯅ ꯇꯝꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯪꯍꯜꯂꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯊꯕꯛ ꯑꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯛꯄꯒꯤ
मियामना मना पीदुना हेनरीबु अवांग थाकता थांगतली अतोपा अमना जोनी की मिसी अदुगी मतांगदुसु हेनरीना वीडियो दो मयामदा येंगहंदुना असुंबा पुनमक अदो खंगहली मियामना मिपाइनरंबा कादुसु मतुंग तारकपदा करिगुंबा अमता तौबा थेंगनखिदरे वारी असे मतांग असिदा लोइसिनजरे ताबीरिबा पुनमकपु अमुक हन्ना थागतचरी।